ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯁꯅꯝ ꯊꯥꯕꯝ ꯃꯣꯅꯤꯀꯥ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯉꯁꯤꯒꯤ ꯃꯥꯂꯦꯝꯁꯤꯗ ꯀꯔꯝꯕ ꯅꯨꯄꯤꯅ ꯌꯨꯝꯕꯥꯜ ꯂꯝꯕꯤꯗ ꯈꯣꯡ ꯊꯥꯡꯖꯤꯜꯂꯕ ꯇꯨꯡ ꯃꯃꯥ ꯑꯣꯏꯕꯒꯤ ꯃꯤꯡꯊꯣꯜ ꯐꯪꯅꯤꯡꯗꯕ ꯂꯩꯕꯒꯦ? ꯉꯁꯤꯒꯤ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯃꯆꯥ ꯄꯣꯛꯇꯕ ꯅꯨꯄꯤꯗꯤ ꯅꯨꯄꯤ ꯅꯠꯇꯕ꯭ꯔꯥ? ꯃꯃꯤꯠꯇ ꯃꯆꯥ ꯎꯕ ꯐꯪꯖꯗ꯭ꯔꯕꯤ ꯅꯨꯄꯤ ꯀꯌꯥꯕꯨ ꯃꯃꯥ ꯑꯣꯏꯕ ꯉꯝꯗꯦ, ꯃꯆꯥ ꯄꯣꯛꯇꯦ ꯍꯥꯏꯅ ꯃꯄꯨꯔꯣꯏꯕꯅ ꯏꯃꯨꯡ ꯃꯅꯨꯡꯅ ꯇꯥꯊꯤ ꯇꯑꯣꯏꯅ ꯇꯧꯕꯤꯔꯤ꯫ ꯅꯨꯄꯤꯅ ꯅꯨꯄꯤꯒꯤ ꯑꯋꯥꯕ ꯈꯪꯕꯤꯗ ꯍꯦꯟꯅ ꯑꯗꯨꯝ ꯅꯨꯄꯤꯇꯅ ꯅꯨꯄꯤꯕꯨ ꯑꯋꯥꯕ ꯄꯤꯔꯤ꯫ ꯂꯥꯏꯕꯛ ꯊꯤꯕꯤ ꯅꯨꯄꯤ ꯀꯌꯥ ꯃꯃꯥ ꯃꯤꯡꯊꯣꯜ ꯐꯪꯕ ꯉꯝꯗ ꯏꯃꯨꯡꯒꯤ ꯃꯤꯑꯣꯠ ಮಿನꯩ ꯃꯔꯛꯇ ꯋꯥꯅ ꯈꯥꯡꯕꯁꯨ ꯌꯥꯎꯔꯤ꯫ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯊꯕꯥꯁꯨ ꯑꯃꯅꯤ꯫ ꯊꯕꯥ ꯃꯥꯒ ꯈꯣꯡꯕꯒ ꯂꯨꯍꯣꯡꯂꯛꯄ ꯆꯍꯤ 7 ꯐꯥꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯊꯕꯥ ꯃꯃꯤꯠꯇ ꯃꯆꯥ ꯑꯃꯠꯇ ꯎꯕ ꯐꯪꯖꯔꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯃꯥꯕꯨ ꯃꯅꯦꯝꯅ ꯇꯥꯊꯤ ꯇꯑꯣꯏꯅ ꯇꯧꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯄꯨꯔꯣꯏꯕ ꯈꯣꯝꯕꯅꯁꯨ ꯃꯥꯕꯨ ꯃꯤꯔꯥꯏꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯈꯣꯝꯕ ꯂꯣꯟꯅ ꯊꯕꯥ ꯈꯪꯍꯟꯗꯅ ꯅꯨꯄꯤꯁꯨ ꯀꯣꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯄꯪꯕꯤ ꯊꯕꯥ ꯃꯥꯅꯗꯤ ꯃꯄꯨꯔꯣꯏꯕꯒꯤ ꯑꯔꯣꯟꯕꯗꯨ ꯈꯪꯖꯕ ꯅꯠꯇꯦ꯫ ꯃꯃꯤꯠꯇ ꯃꯆꯥ ꯎꯕ ꯐꯪꯗ꯭ꯔꯕꯁꯨ ꯃꯄꯨꯔꯣꯏꯕꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕꯤꯔꯤ ꯈꯟꯅ ꯄꯦꯟꯊꯣꯛꯅ ꯂꯩꯖꯔꯤꯕꯅꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯊꯕꯥ ꯃꯄꯨꯔꯣꯏꯕꯗ ꯁꯨꯝꯅ ꯍꯥꯏꯔꯤ꯫ "ꯃꯣꯏꯇꯥꯆꯧ, ꯑꯩ ꯋꯥ ꯑꯃꯇ ꯍꯥꯏꯖꯒꯦ." "ꯀꯔꯤ ꯋꯥꯅꯣ?" "ꯑꯩꯁꯦ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯀꯌꯥꯁꯨ ꯌꯦꯡꯂꯨꯏ, ꯂꯥꯏꯐꯝ ꯀꯌꯥꯁꯨ ꯆꯠꯇꯨꯅ ꯈꯣꯏꯔꯝꯂꯨꯔꯤ, ꯑꯗꯨꯕꯨ ꯏꯃꯤꯠꯇ ꯏꯆꯥ ꯑꯃ ꯐꯥꯎꯕ ꯎꯕ ꯐꯪꯗ꯭ꯔꯦ꯫ ꯃꯣꯏꯇꯥꯆꯧ, ꯑꯩꯁꯦ ꯏꯃꯤꯠꯇ ꯏꯆꯥ ꯎꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗ꯭ꯔꯦ꯫ ꯑꯗꯨꯅ ꯑꯉꯥꯡ ꯑꯃ ꯑꯣꯏꯅ ꯌꯣꯛꯄꯅ ꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤꯕ." "ꯊꯕꯥ, ꯑꯉꯥꯡ ꯌꯣꯛꯄꯒꯤ ꯋꯥꯗꯣ ꯄꯜꯂꯛꯀꯅꯨ꯫ ꯑꯩ ꯃꯤꯒꯤ ꯃꯆꯥ ꯌꯣꯛꯄ ꯄꯥꯝꯗꯦ, ꯑꯗꯨꯒ ꯏꯃꯥꯅꯁꯨ ꯃꯗꯨꯒꯤ ꯋꯥꯐꯝꯗꯣ ꯈꯛ ꯌꯥꯔꯣꯏ." "ꯏꯃꯥꯕꯨꯗꯤ ꯃꯣꯏꯇꯥꯆꯧꯅ ꯌꯥꯅꯕ ꯑꯗꯨꯝ ꯍꯥꯏꯅꯕꯗ ꯁꯣꯏꯗꯅ ꯌꯥꯅꯤꯅ ꯈꯜꯂꯤ꯫ ꯃꯣꯏꯇꯥꯆꯧꯅ ꯌꯥꯔꯕꯗꯤ ꯑꯩ..." "ꯌꯥꯔꯦ ꯊꯕꯥ, ꯃꯈꯥ ꯇꯥꯔ ꯑꯩꯅꯦ ꯃꯤꯒꯤ ꯃꯆꯥ ꯌꯣꯛꯄ ꯄꯥꯝꯗꯦ ꯍꯥꯏꯅ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯊꯕꯛ ꯆꯠꯂꯝꯗꯥꯏꯁꯤꯗ ꯑꯗꯨꯒꯨꯝꯕ ꯋꯥꯗꯣ ꯍꯥꯏꯔꯒ ꯈꯣꯏꯗꯧ ꯁꯥꯎꯒꯠꯀꯦ ꯇꯧꯏ꯫ ꯃꯤꯒꯤ ꯃꯆꯥ ꯌꯣꯛꯄꯒ ꯋꯥꯊꯤ ꯋꯥꯔꯦꯝ." ꯑꯁꯤ ꯍꯥꯏꯅ ꯈꯣꯝꯕ ꯀꯥꯗꯒꯤ ꯊꯣꯛꯈꯤ꯫ ꯊꯣꯛꯈ꯭ꯔꯤꯕ ꯈꯣꯝꯕꯕꯨ ꯌꯦꯡꯖꯍꯧꯗꯨꯅ ꯊꯕꯥ ꯅꯨꯡꯉꯥꯏꯇꯅ ꯂꯩꯖꯍꯧꯏ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯊꯕꯥꯒꯤ ꯃꯅꯦꯝ ꯀꯦꯇꯨꯀꯤ ꯑꯗꯨ ꯃꯥꯡꯒꯣꯜ ꯑꯗꯨ ꯂꯦꯞꯇꯨꯅ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯊꯕꯥꯕꯨ ꯇꯥꯅꯕ ꯍꯥꯏꯅ ꯏꯁꯧ ꯀꯟꯅ ꯂꯥꯡꯂꯤ꯫ "ꯏꯃꯤꯠꯇ ꯏꯁꯨꯒꯥꯏꯗꯣ ꯀꯔꯝ ꯀꯥꯟꯗ ꯎꯕ ꯐꯪꯗꯣꯏꯅꯣ? ꯀꯔꯝ ꯀꯥꯟꯗ ꯏꯁꯨꯒꯤ ꯈꯣꯡꯁꯤ ꯃꯈꯣꯜ ꯇꯥꯕ ꯐꯪꯗꯣꯏꯅꯣ? ꯃꯤꯒꯤꯗꯤ ꯃꯁꯨ ꯂꯣꯏꯅ ꯐꯪꯅꯈ꯭ꯔꯦ, ꯑꯩꯈꯣꯏꯒꯤꯅ ꯃꯧ ꯆꯥꯕꯣꯛꯇꯕꯤ ꯑꯃꯅ ꯍꯦꯛ ꯌꯨꯝ ꯑꯁꯤꯒꯤ ꯃꯧ ꯑꯣꯏꯁꯤꯟꯗꯅ ꯏꯁꯨꯒꯥꯏꯗꯣ ꯎꯕ ꯐꯪꯗ꯭ꯔꯦ꯫ ꯑꯩꯈꯣꯏꯗꯤ ꯃꯄꯥꯝꯗ ꯍꯟꯕꯤꯈ꯭ꯔꯣ, ꯏꯆꯥ ꯅꯨꯄꯥꯒꯤ ꯏꯃꯧ ꯅꯨꯄꯤ ꯑꯃ ꯊꯤꯖꯍꯧꯔꯒꯦ ꯍꯥꯏꯕꯁꯨ ꯃꯃꯥꯏꯁꯤ ꯏꯀꯥꯏ ꯈꯪꯗꯕꯅꯤꯅ ꯃꯄꯥꯝ ꯆꯠꯂꯣꯏꯁꯨ ꯌꯥꯗꯦꯅꯦ, ꯑꯣꯟꯊꯣꯛꯅꯁꯨ ꯑꯅꯝ ꯀꯟꯈ꯭ꯔꯦ, ꯃꯍꯥꯛ ꯊꯛ ꯁꯥꯒꯩꯁꯤ ꯃꯨꯠ ꯇꯧꯔꯦ." ꯇꯥꯟꯖꯥꯗꯨꯗ ꯊꯕꯥ ꯊꯣꯛꯂꯛꯇꯨꯅ ꯃꯅꯦꯝꯗ ꯀꯤꯅ "ꯏꯃꯥ." "ꯍꯥꯏ, ꯀꯔꯤꯅꯣ?" "ꯆꯥꯛ ꯂꯣꯏꯖꯔꯦ, ꯆꯥꯊꯣꯛꯄꯤꯔꯔꯣ." "ꯆꯥꯛꯀ ꯆꯥꯅꯤꯡꯗꯦ ꯑꯩ꯫ ꯍꯥꯏ, ꯅꯪ ꯉꯥꯏꯈꯣ, ꯅꯪ ꯑꯩꯅ ꯅꯄꯥꯝꯗ ꯍꯟꯈ꯭ꯔꯣ ꯍꯥꯏꯕꯁꯤ ꯌꯥꯔꯣꯏꯗ꯭ꯔꯥ? ꯍꯥ? ꯅꯪꯅ ꯑꯅꯝ ꯑꯁꯨꯛ ꯌꯥꯝꯅ ꯀꯜꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯏꯁꯨ ꯄꯤꯕ ꯉꯝꯂꯣꯏꯗꯕꯤ ꯅꯪꯗꯤꯅꯦ ꯅꯄꯥꯝꯗ ꯍꯟꯈ꯭ꯔꯣ꯫ ꯌꯨꯝ ꯑꯁꯤꯗ ꯅꯪꯒꯤ ꯆꯟꯅꯐꯝ ꯂꯩꯇ꯭ꯔꯦ, ꯆꯠꯄꯤꯈ꯭ꯔꯣ꯫ ꯏꯁꯨ ꯄꯤꯕ ꯉꯝꯒꯗꯕ ꯏꯃꯧ ꯅꯨꯄꯤ ꯑꯃ ꯊꯤꯖꯍꯧꯔꯒꯦ, ꯆꯠꯄꯤꯈ꯭ꯔꯣ, ꯆꯥꯕꯣꯛꯇꯕꯤ ꯃꯥꯏꯊꯥꯕꯤ." "ꯏꯃꯥ, ꯑꯗꯨꯝꯅ ꯅꯃꯧꯗ ꯏꯄꯥꯝꯗ ꯍꯟꯈ꯭ꯔꯣ ꯍꯥꯏꯕ ꯋꯥꯍꯩꯗꯣ ꯍꯥꯏꯕꯤꯒꯅꯨ꯫ ꯑꯩ ꯏꯄꯨꯔꯣꯏꯕꯒ ꯀꯥꯏꯅꯕ ꯉꯝꯂꯣꯏ ꯏꯃꯥ." "ꯑꯣ, ꯅꯪꯅ ꯅꯄꯨꯔꯣꯏꯕ ꯀꯥꯏꯅꯕ ꯉꯝꯂꯣꯏ ꯍꯥꯏꯔꯕꯁꯨ ꯏꯆꯥ ꯅꯨꯄꯥꯅꯗꯤ ꯅꯪꯕꯨ ꯄꯥꯝꯕꯤꯗ꯭ꯔꯦꯅꯦꯍꯦ, ꯆꯥꯕꯣꯛꯇꯕꯤ꯫ ꯅꯪꯅꯗꯤ ꯏꯀꯥꯏ ꯈꯪꯗꯕꯒꯤ ꯌꯨꯝ ꯑꯁꯤ ꯁꯨꯔꯨ ꯁꯨꯔꯨ ꯂꯩꯁꯤꯟꯗꯨꯅ ꯂꯩꯕꯒꯤ ꯋꯥꯅꯤ꯫ ꯑꯗꯨꯅ ꯅꯪꯅꯦ ꯌꯥꯝ ꯊꯨꯅ ꯅꯄꯥꯝꯗ ꯍꯟꯈ꯭ꯔꯣ꯫ ꯑꯩꯅ ꯐꯖꯅ ꯍꯥꯏꯔꯤꯉꯩꯁꯤꯗ ꯅꯪ ꯅꯄꯥꯝꯗ ꯍꯟꯖꯍꯧ, ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯀꯦꯇꯨꯀꯤ ꯀꯅꯥꯅꯣ ꯈꯪꯒꯗꯕꯅꯤ ꯅꯪ." ꯑꯁꯤ ꯍꯥꯏꯅ ꯀꯦꯇꯨꯀꯤ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯊꯕꯥ ꯍꯧꯖꯤꯛꯇꯗ ꯇꯞꯅ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯏꯍꯧꯔꯛꯂꯝꯃꯤ꯫ ꯁꯤꯟꯊꯔꯛꯂꯤꯕ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯑꯗꯨ ꯃꯗꯣꯝ ꯇꯩꯊꯣꯛꯆꯗꯨꯅ ꯀꯞꯄ ꯈꯥꯡꯂꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ, ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯊꯕꯥꯒꯤ ꯃꯄꯨꯔꯣꯏꯕ ꯈꯣꯝꯕꯗꯨ ꯅꯨꯄꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯀꯦꯇꯨꯀꯤ ꯃꯥꯗꯤ ꯃꯆꯥꯅꯨꯄꯥ ꯅꯨꯄꯤ ꯑꯃ ꯄꯨꯔꯛꯄꯗꯨꯗ ꯑꯃꯨꯛ ꯇꯣꯏꯕ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯊꯕꯥ ꯃꯥꯗꯤ ꯃꯄꯨꯔꯣꯏꯕꯒꯤ ꯊꯧꯑꯣꯡ ꯑꯗꯨꯗ ꯊꯃꯣꯏ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯀꯦꯇꯨꯀꯤ ꯍꯔꯥꯎꯅ "ꯍꯥꯏ, ꯏꯃꯥꯒꯤ ꯈꯣꯝꯕ, ꯏꯃꯧꯁꯤꯕꯨ ꯅꯪꯅ ꯑꯁꯦꯡꯕꯒꯤ ꯆꯦꯜꯂꯛꯂꯤꯕ ꯍꯥꯏꯗꯨꯔꯣ?" "ꯍꯣꯏ ꯃꯥ, ꯉꯁꯤꯗꯒꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯧ ꯑꯣꯏꯔꯒꯗꯕꯅꯤ." "ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯖꯔꯦꯗ ꯀꯣꯏꯗꯤ, ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩꯗꯤ ꯍꯔꯥꯎꯕꯅ ꯁꯤꯔꯦ ꯍꯩꯋꯥꯅꯤ꯫ ꯏꯕꯦꯝꯃ, ꯅꯪꯕꯨ ꯀꯔꯤ ꯃꯤꯡ ꯀꯧꯒꯦ?" "ꯁꯅꯥꯔꯩ ꯀꯧꯏ ꯏꯃꯥ." "ꯁꯅꯥꯔꯩ ꯍꯥꯏꯕ,
ꯁꯛꯀ ꯃꯤꯡꯒ ꯑꯣꯟꯊꯣꯛ ꯆꯥꯟꯅꯈ꯭ꯔꯦꯗ ꯏꯃꯧꯗꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯆꯪꯂꯁꯤ ꯏꯃꯥꯒ ꯑꯁꯤ ꯍꯥꯏꯅ ꯀꯦꯇꯨꯀꯤ ꯊꯣꯡꯖꯤꯟꯄꯥꯟ ꯑꯗꯨꯗ ꯂꯦꯞꯂꯤꯕ ꯃꯃꯧ ꯊꯕꯥꯗ ꯍꯥꯟꯅ ꯌꯦꯡꯂꯝꯗ ꯁꯅꯥꯔꯩꯕꯨ ꯄꯨꯁꯤꯟꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯊꯕꯥ ꯍꯧꯖꯤꯛꯇꯗ ꯇꯞꯅ ꯃꯣꯏꯇꯥꯆꯧ ꯀꯔꯤꯅꯣ ꯃꯣꯏꯇꯥꯆꯧꯅ ꯇꯧꯕꯤꯔꯤꯕꯁꯤꯕꯣ ꯑꯩꯅ ꯇꯧꯔꯤꯕꯁꯦ ꯑꯩꯒꯤ ꯑꯄꯥꯝꯕꯅꯤ ꯑꯩ ꯏꯆꯥ ꯄꯥꯝꯃꯤ ꯅꯪꯅ ꯑꯩꯒꯤ ꯑꯄꯥꯝꯕꯁꯦ ꯄꯤꯕ ꯉꯝꯗ꯭ꯔꯕꯅꯤꯅ ꯑꯩꯅ ꯁꯅꯥꯔꯩꯕꯨ ꯑꯩꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯣꯏꯅ ꯌꯨꯝ ꯑꯁꯤꯗ ꯄꯨꯔꯛꯂꯤꯕꯅꯤ ꯑꯣ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯃꯣꯏꯇꯥꯆꯧꯗ ꯑꯩ ꯈꯪꯍꯟꯗꯅ ꯂꯣꯟꯅ ꯅꯨꯄꯤ ꯑꯃꯒ ꯃꯔꯤ ꯂꯩꯅꯔꯝꯂꯕ ꯑꯗꯨꯒ ꯉꯁꯤꯅ ꯑꯃꯨꯛ ꯌꯨꯝ ꯑꯁꯤꯗ ꯑꯩ ꯂꯩꯅ ꯂꯩꯅ ꯅꯨꯄꯤ ꯑꯁꯤꯕꯨ ꯄꯨꯔꯛꯂꯕ ꯑꯩꯕꯨꯅ ꯏꯆꯥ ꯄꯤꯕ ꯉꯝꯂꯦ ꯍꯥꯏꯗꯨꯅ ꯃꯤꯔꯥꯏꯕꯤꯔꯕꯀꯣ ꯅꯪꯕꯨ ꯃꯤꯔꯥꯏꯕ ꯃꯤꯔꯥꯏꯗꯕꯒꯤ ꯋꯥ ꯅꯠꯇꯦ ꯊꯕ ꯅꯪꯗꯤ ꯃꯃꯥ ꯍꯥꯏꯕꯗꯣ ꯃꯄꯣꯛꯁꯤꯃꯒꯤ ꯑꯣꯏꯕ ꯉꯝꯂꯔꯣꯏ ꯍꯥꯏꯕ ꯅꯪ ꯅꯁꯥꯅꯁꯨ ꯈꯪꯖꯔꯕꯅꯤ ꯑꯗꯨꯒ ꯌꯨꯝ ꯑꯁꯤꯒꯤ ꯄꯤꯕꯥꯁꯦ ꯑꯩꯈꯛꯅꯤ ꯑꯩꯒꯤꯗꯤ ꯑꯩꯒꯤ ꯁꯥꯒꯩ ꯃꯨꯠꯄ ꯌꯥꯔꯣꯏ ꯑꯩꯅ ꯇꯔꯦꯠ ꯇꯔꯥ ꯊꯣꯛꯅ ꯈꯜꯂꯕ ꯇꯨꯡꯗ ꯑꯩꯅ ꯐꯤꯔꯦꯞ ꯑꯁꯤ ꯂꯧꯕꯅꯤ ꯃꯁꯤꯗ ꯅꯪ ꯑꯩꯉꯣꯟꯗ ꯋꯥꯍꯪ ꯌꯥꯝꯅ ꯍꯪꯂꯨꯅꯨ ꯊꯕ ꯅꯍꯥꯛꯀꯤ ꯐꯤꯔꯦꯞ ꯑꯗꯨꯅ ꯑꯩꯉꯣꯟꯗꯗꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯑꯋꯥꯕ ꯄꯤ ꯍꯥꯏꯕꯁꯦ ꯈꯪꯕꯤꯗ꯭ꯔꯕ ꯃꯥꯜꯂꯤ ꯃꯣꯏꯇꯥꯆꯧ ꯑꯩꯁꯦ ꯅꯪꯒꯤ ꯂꯣꯏꯅꯕꯤꯅꯤ ꯃꯣꯏꯇꯥꯆꯧ ꯀꯔꯝꯕ ꯅꯨꯄꯤꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯅ ꯂꯝꯂꯥꯟꯕꯤ ꯑꯃꯕꯨ ꯄꯨꯗꯨꯅ ꯂꯥꯛꯂꯒ ꯇꯨꯃꯤꯟꯅ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯒꯅꯤ ꯈꯥꯡꯕ ꯉꯝꯗ꯭ꯔꯕꯁꯨ ꯈꯥꯡꯕ ꯇꯥꯕꯅꯤ ꯊꯕ ꯃꯁꯤ ꯑꯩꯅ ꯇꯧꯅꯤꯡꯗꯅ ꯇꯧꯔꯤꯔꯣ ꯅꯪꯅ ꯃꯃꯥ ꯑꯣꯏꯕ ꯉꯝꯗꯕꯗꯒꯤ ꯊꯣꯛꯂꯤꯕ ꯉꯥꯛꯇ ꯅꯠꯇ꯭ꯔꯣ ꯑꯣ ꯂꯥꯜꯂꯤꯕꯁꯤꯗꯤ ꯑꯩ ꯑꯣꯏꯕ ꯇꯥꯔꯦ ꯏꯆꯥ ꯄꯤꯕ ꯉꯝꯗꯕ ꯃꯃꯥ ꯑꯣꯏꯕ ꯉꯝꯗꯕ ꯑꯩꯅ ꯂꯥꯟꯕ ꯇꯥꯔꯦꯅꯦ ꯑꯗꯨ ꯅꯪ ꯅꯁꯥꯅ ꯈꯪꯖꯗ꯭ꯔꯣ ꯌꯥꯔꯦ ꯊꯕ ꯋꯥ ꯃꯈꯥ ꯌꯥꯝ ꯇꯥꯟꯅꯔꯨꯏꯁꯤ ꯅꯪꯕꯨꯅꯦ ꯑꯩꯅ ꯌꯨꯝ ꯑꯁꯤꯗꯒꯤ ꯆꯠꯂꯣ ꯍꯥꯏꯅ ꯈꯛ ꯇꯥꯅ ꯅꯪꯁꯨ ꯌꯨꯝ ꯑꯁꯤꯗ ꯑꯗꯨꯝ ꯂꯩ ꯇꯧꯕꯗꯕꯨ ꯅꯪ ꯄꯨꯛꯆꯦꯜ ꯈꯔ ꯆꯥꯎꯊꯣꯛ ꯅꯅꯥꯎ ꯅꯨꯄꯤꯁꯤꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯧ ꯑꯁꯤ ꯍꯥꯏꯅ ꯈꯣꯝꯕ ꯊꯕꯥꯒꯤ ꯑꯋꯥꯕ ꯀꯔꯤꯁꯨ ꯎꯕꯤꯗꯅ ꯆꯪꯈꯤ ꯅꯨꯄꯤꯒꯤ ꯃꯄꯣꯛꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯇꯣꯟꯕ ꯑꯣꯏꯔꯦꯀꯣ ꯏꯃꯤꯠꯇ ꯏꯆꯥ ꯎꯕ ꯐꯪꯗꯕꯒꯤ ꯃꯩꯆꯥꯛ ꯑꯁꯤꯒꯤ ꯃꯊꯛꯇ ꯏꯄꯨꯔꯣꯏꯕꯅ ꯂꯝꯂꯥꯟꯕꯤ ꯀꯅꯥ ꯑꯃ ꯄꯨꯁꯤꯜꯂꯛꯄꯒꯤ ꯃꯩꯆꯥꯛ ꯍꯦ ꯁꯦꯝꯕꯤꯕ ꯃꯄꯨ ꯅꯁꯨ ꯑꯣꯏꯕꯤ ꯑꯩꯅ ꯀꯅꯥꯗ ꯀꯔꯤ ꯏꯔꯥꯜ ꯂꯪꯖꯔꯨꯕꯒꯤꯅꯣ ꯑꯁꯨꯛ ꯋꯥꯕ ꯆꯩꯅꯥꯁꯤꯡꯁꯦ ꯏꯐꯝꯗ ꯄꯤꯕꯤꯔꯤꯕ ꯑꯁꯨꯛ ꯋꯥꯕ ꯆꯩꯅꯥꯁꯤꯡꯁꯦ ꯄꯤꯒꯗꯕꯒꯤ ꯃꯍꯨꯠ ꯅꯁꯨꯕꯨ ꯂꯧꯁꯤꯟꯕꯤꯔꯣ ꯑꯩ ꯍꯤꯡꯅꯤꯡꯗ꯭ꯔꯦ ꯑꯩ ꯈꯥꯡꯕꯗ ꯋꯥꯔꯦ ꯊꯕꯥꯅ ꯀꯞꯄꯗꯨ ꯇꯥꯕꯗ ꯀꯤꯇꯨꯒꯤ ꯃꯈ꯭ꯋꯥꯡ ꯃꯦꯠꯇꯨꯅ ꯍꯦ ꯀꯅꯥ ꯁꯤꯔꯒꯦ ꯑꯗꯨ ꯅꯪꯅ ꯀꯞꯇꯅ ꯂꯩꯔꯤꯗꯣ ꯍꯥ ꯀꯅꯥꯅ ꯇꯥꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯀꯞꯂꯤꯕꯅꯣ ꯍꯩ ꯑꯗꯨꯗ ꯀꯞꯇꯅ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯆꯥꯛꯇꯣ ꯄꯨꯔꯞ ꯊꯣꯡꯁꯨ ꯆꯠꯂꯨ ꯀꯔꯤ ꯆꯥꯒꯦꯅ ꯀꯞꯁꯤ ꯂꯥꯎꯁꯤꯟꯅꯔꯤꯕꯅꯣ ꯈꯪꯗꯦ ꯌꯦꯡꯅꯤꯡꯗꯕꯅ ꯑꯩꯗꯤ ꯃꯤꯠꯁꯤ ꯅꯥꯔꯦ ꯊꯕꯥ ꯀꯔꯤꯁꯨ ꯍꯥꯏꯗ ꯆꯥꯛꯈꯨꯝ ꯑꯗꯨ ꯆꯪꯉꯛꯇꯨꯅ ꯃꯍꯥꯛ ꯄꯦꯟ ꯍꯤꯍꯤꯠ ꯀꯞꯂꯤ ꯀꯅꯥꯅꯁꯨ ꯃꯥꯒꯤ ꯑꯋꯥꯕ ꯑꯁꯤꯕꯨ ꯈꯪꯕꯤꯗꯦ ꯍꯦꯟꯅ ꯑꯗꯨꯝ ꯃꯉꯣꯟꯗ ꯑꯋꯥꯕꯗ ꯑꯋꯥꯕ ꯍꯥꯞꯄꯤꯕ ꯈꯛꯇꯅꯤ ꯊꯕꯥ ꯃꯥꯒꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕꯤ ꯃꯃꯥ ꯑꯗꯨꯕꯨ ꯀꯧꯗꯨꯅ ꯀꯞꯆꯔꯤ ꯏꯃꯥ ꯅꯆꯥ ꯌꯥꯝ ꯋꯥꯔꯦ ꯏꯃꯥ ꯅꯆꯥ ꯌꯥꯝ ꯋꯥꯔꯦ ꯏꯃꯥ ꯑꯁꯨꯛ ꯋꯥꯕ ꯆꯩꯅꯥꯁꯤ ꯀꯔꯝꯅ ꯑꯩꯅ ꯈꯥꯡꯗꯨꯅ ꯂꯩꯒꯅꯤ ꯏꯃꯥ ꯅꯆꯥ ꯉꯁꯤꯗꯤ ꯃꯥꯂꯦꯝ ꯑꯁꯤꯗꯤ ꯍꯤꯡꯅꯤꯡꯗ꯭ꯔꯦ ꯏꯄꯨꯔꯣꯏꯕꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯤ ꯈꯟꯗꯨꯅ ꯏꯅꯦꯝꯒꯤ ꯃꯤꯑꯣꯠ ꯃꯤꯅꯩ ꯀꯌꯥ ꯑꯩꯅ ꯈꯥꯡꯗꯨꯅ ꯂꯥꯛꯈꯤꯕꯅꯦ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕ ꯇꯥꯔꯝꯗ ꯑꯩꯅꯁꯨ ꯊꯥꯖꯔꯨꯕ ꯃꯍꯥꯛꯅ ꯑꯩꯒꯤ ꯊꯥꯖꯕ ꯄꯨꯝꯕ ꯃꯥꯡꯍꯟꯕꯤꯔꯦ ꯏꯃꯥ ꯅꯆꯥꯒꯤ ꯊꯥꯖꯕ ꯄꯨꯝꯕ ꯃꯥꯡꯍꯟꯕꯤꯔꯦ ꯑꯁꯤ ꯍꯥꯏꯅ ꯊꯕꯥ ꯄꯦꯟꯗꯅ ꯀꯞꯂꯤ ꯇꯥꯟꯖꯥꯗꯨꯗ ꯃꯅꯦꯝ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕꯒ ꯉꯁꯤꯗ ꯂꯥꯛꯄꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯨꯒ ꯅꯣꯛ ꯅꯣꯛꯇꯅ ꯋꯥꯔꯤ ꯇꯧꯔꯤꯕꯗꯨ ꯊꯕꯥꯅ ꯇꯥꯔꯛꯂꯝꯃꯤ ꯃꯈꯣꯏꯅ ꯍꯔꯥꯎꯅ ꯅꯣꯛꯈꯤꯕꯗꯨ ꯇꯥꯔꯒ ꯊꯕꯥ ꯍꯦꯟꯅ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯍꯧꯈꯤꯔꯝꯃꯤ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤ ꯊꯕꯥꯕꯨ ꯀꯦꯇꯨꯀꯤ ꯑꯃꯗꯤ ꯁꯅꯥꯔꯩꯅ ꯃꯥꯟꯅꯗꯨꯅ ꯌꯥꯝꯅ ꯑꯣꯠꯄꯤꯔꯝꯃꯤ ꯃꯄꯨꯔꯣꯏꯕ ꯈꯣꯝꯕꯁꯨ ꯃꯃꯥ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤꯅ ꯊꯕꯥꯗ ꯇꯥꯊꯤ ꯇꯑꯣꯏꯅ ꯇꯧꯕꯤꯔꯤꯕꯗꯨ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯦ ꯑꯁꯨꯝꯅ ꯊꯥ ꯈꯔꯒꯤ ꯇꯨꯡꯗ ꯁꯅꯥꯔꯩ ꯃꯤꯔꯣꯜꯂꯛꯂꯝꯃꯤ ꯁꯅꯥꯔꯩꯅ ꯃꯤꯔꯣꯜꯂꯛꯂꯕꯗ ꯀꯦꯇꯨꯀꯤ ꯃꯁꯨ ꯐꯪꯂꯅꯤ ꯈꯟꯅ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯈꯣꯝꯕꯁꯨ ꯃꯃꯤꯠꯇ ꯃꯆꯥ ꯎꯕ ꯐꯪꯂꯅꯤ ꯈꯟꯕꯗ ꯃꯥꯒꯤ ꯅꯨꯄꯤ ꯑꯍꯜ ꯊꯕꯥꯕꯨ ꯀꯥꯎꯊꯣꯛꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯁꯅꯥꯔꯩꯗ ꯂꯨꯞꯇꯨꯅ ꯂꯩꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯁꯅꯥꯔꯩ ꯃꯄꯨꯔꯣꯏꯕ ꯈꯣꯝꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯤ ꯃꯣꯏꯇꯥꯆꯧ ꯅꯪꯒꯤ ꯅꯨꯄꯤ ꯑꯍꯜꯁꯦ ꯌꯨꯝ ꯑꯁꯤꯗꯒꯤ ꯌꯥꯝ ꯊꯨꯅ ꯇꯥꯟꯊꯣꯛꯈꯣꯀꯣ ꯃꯥꯅ ꯌꯨꯝ ꯑꯁꯤ ꯂꯩꯕꯁꯦ ꯑꯩ ꯌꯥꯝ ꯄꯥꯝꯗꯦ ꯍꯥꯏꯔꯤꯕꯁꯤ ꯂꯩꯖꯁꯅꯨ ꯀꯩꯗꯧꯔꯒꯦ
ꯑꯦ ꯀꯩꯗꯧꯕꯒꯤ ꯂꯩꯗꯣꯏꯕ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯑꯁꯤꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤꯁꯦ ꯑꯩꯅ ꯑꯣꯏꯔꯕꯅꯤ ꯃꯥꯅ ꯌꯨꯝ ꯑꯁꯤ ꯂꯩꯕꯒꯤ ꯀꯔꯤ ꯃꯊꯧ ꯂꯩꯔꯤꯒꯦ ꯃꯊꯧ ꯇꯥꯗꯦ ꯅꯪꯒꯤꯁꯦ ꯅꯪꯒꯤ ꯅꯇꯨꯍꯜꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕꯒꯤ ꯋꯥꯔꯣ ꯃꯥꯕꯨ ꯌꯨꯝ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯁꯦ ꯍꯥꯏꯕꯗ ꯃꯣꯏ ꯇꯥꯁꯣꯝ ꯌꯥꯕꯤꯗ꯭ꯔꯤꯁꯦ ꯍꯩꯃꯥ ꯑꯗꯨꯒꯤ ꯅꯠꯇꯦꯅꯦ ꯃꯥꯅ ꯌꯨꯝ ꯑꯁꯤ ꯂꯩꯕꯒꯤ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯊꯕꯛ ꯃꯅꯥ ꯑꯃꯐꯥꯎ ꯁꯨꯗꯅ ꯅꯨꯡꯉꯥꯏ ꯂꯩꯔꯤꯕꯁꯦ ꯄꯪꯉꯤꯍꯦ ꯅꯪꯁꯦ ꯃꯥꯗꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯤꯅꯥꯏꯒꯨꯝꯕꯅꯤꯅꯦ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕꯗ ꯌꯥꯝ ꯀꯥꯟꯅꯩ ꯑꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯑꯗꯨꯝ ꯂꯩꯖꯁꯅꯨ ꯍꯥꯏꯕꯅꯤꯅꯦ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ ꯃꯁꯦ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕꯕꯨꯗꯤ ꯌꯥꯝ ꯀꯥꯟꯅꯕ ꯑꯗꯨꯗ ꯁꯨꯝ ꯃꯥꯅ ꯌꯨꯝ ꯑꯁꯤ ꯂꯩꯔꯕꯗꯤ ꯃꯣꯏ ꯇꯥꯆꯧꯅ ꯃꯥꯕꯨ ꯑꯃꯨꯛ ꯅꯨꯡꯁꯤꯔꯛꯂꯕꯗꯤ ꯈꯟꯕꯗ ꯑꯩꯅ ꯃꯥꯕꯨ ꯌꯨꯝ ꯑꯁꯤꯗ ꯊꯝꯕ ꯄꯥꯝꯗ꯭ꯔꯕ ꯏꯔꯥ ꯀꯩꯗꯧꯕꯒꯤ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯔꯛꯇꯣꯏꯅꯣ ꯃꯥꯕꯨ ꯅꯨꯡꯁꯤꯗ꯭ꯔꯦ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯗꯨ ꯅꯠꯇ꯭ꯔꯣ ꯅꯪꯕꯨ ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯂꯧꯔꯤꯕꯁꯦ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤꯗꯤ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯕ ꯀꯅꯥꯝ ꯂꯩꯇ꯭ꯔꯦ ꯁꯅꯥꯔꯩ ꯃꯔꯩꯒ ꯑꯗꯨ ꯀꯣꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤ ꯑꯁꯦꯡꯕ ꯑꯩꯕꯨ ꯅꯨꯡꯁꯤꯕ꯭ꯔꯣ ꯅꯨꯡꯁꯤꯌꯦ ꯅꯪꯗꯤ ꯑꯩꯒꯤ ꯄꯨꯝꯅꯃꯛꯅꯤ ꯅꯪꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯂꯥꯛꯄꯗꯒꯤ ꯑꯩꯁꯦ ꯃꯄꯥ ꯃꯤꯡꯊꯣꯟꯁꯨ ꯐꯪꯒꯗꯧꯔꯦ ꯁꯤꯗꯕꯨ ꯑꯩꯅ ꯅꯪ ꯀꯃꯥꯏꯅ ꯅꯨꯡꯁꯤꯔꯣꯏꯗꯣꯏꯅꯣ ꯑꯗꯨ ꯃꯣꯏ ꯇꯥꯁꯣ ꯍꯣꯔꯦꯟ ꯊꯕꯛ ꯍꯜꯂꯛꯄꯗ ꯍꯩ ꯔꯥ ꯈꯤꯇ ꯂꯩꯕꯤꯔꯛꯑꯣ ꯍꯣꯏ ꯍꯣꯏ ꯂꯩꯔꯛꯀꯦ ꯑꯇꯩꯗꯤ ꯀꯔꯤ ꯀꯔꯤ ꯂꯩꯔꯧꯒꯦ ꯅꯪꯅ ꯆꯥꯅꯤꯡꯕꯗꯣ ꯂꯣꯏꯅ ꯍꯥꯏꯔꯛꯑꯣ ꯍꯩꯗꯨꯗꯪ ꯂꯩꯕꯤꯔꯣ ꯑꯇꯩꯗꯤ ꯌꯥꯔꯦ ꯑꯣ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯊꯕꯛ ꯁꯨꯕ ꯆꯠꯂꯨꯈꯤꯒꯦ ꯌꯨꯝꯗ ꯐꯖ ꯂꯩꯔꯝꯃꯨꯀꯣ ꯍꯣꯏ ꯑꯗꯨ ꯌꯥꯔꯗꯤ ꯉꯟꯅ ꯍꯟꯕꯤꯔꯛꯎ ꯃꯣꯏ ꯇꯥꯁꯣ ꯍꯣꯏ ꯍꯣꯏ ꯍꯜꯂꯛꯀꯦ ꯑꯁꯤ ꯍꯥꯏꯅ ꯈꯣꯝꯕ ꯀꯥꯗꯨꯗꯒꯤ ꯊꯣꯔꯛꯂꯝꯃꯤ ꯈꯣꯝꯕꯅ ꯊꯣꯛꯂꯛꯄꯗꯨꯗ ꯉꯁꯥꯏꯗꯒꯤ ꯈꯣꯝꯕ ꯑꯃꯗꯤ ꯁꯅꯥꯔꯩꯒꯤ ꯃꯇꯧ ꯌꯦꯡꯂꯝꯕ ꯊꯕꯥꯗꯨ ꯅꯥꯀꯟꯗ ꯁꯠ ꯊꯩꯗꯣꯛꯇꯨꯅ ꯂꯩ ꯈꯣꯝꯕ ꯊꯕꯥꯗ ꯍꯥꯟꯅ ꯌꯦꯡꯂꯝꯗ ꯑꯗꯨꯝ ꯆꯨꯝꯗ꯭ꯔꯤꯡ ꯆꯠꯈꯤ ꯊꯕꯥ ꯃꯗꯣꯝ ꯅꯨꯡꯉꯥꯏꯇꯅ ꯂꯥꯏꯕꯛ ꯐꯩꯗ ꯏꯅꯥꯎ ꯁꯅꯥꯔꯩ ꯅꯪꯗꯤ ꯃꯣꯏ ꯇꯥꯆꯧꯅ ꯅꯪꯕꯨ ꯀꯌꯥꯗ ꯅꯨꯡꯁꯤꯅ ꯂꯨꯅ ꯇꯧꯕꯤꯔꯤꯕ ꯑꯗꯨꯕꯨ ꯑꯩꯗꯤ ꯏꯄꯨꯔꯣꯏꯕ ꯂꯩꯅ ꯂꯩꯅ ꯏꯄꯨꯔꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯗ꯭ꯔꯕꯤ ꯍꯥꯏꯗꯨ ꯑꯣꯏꯔꯦꯀꯣ ꯑꯁꯤ ꯈꯟꯅ ꯂꯩꯔꯤꯉꯩ ꯇꯨꯡꯂꯣꯝꯗꯒꯤ ꯀꯦꯇꯨꯀꯤꯅ ꯑꯦ ꯅꯪ ꯁꯤꯗ ꯂꯦꯞꯂꯒ ꯀꯔꯤ ꯌꯦꯡꯂꯤꯅꯣ ꯍꯥ ꯃꯅꯦꯝꯅ ꯃꯁꯤꯗ ꯆꯩꯕꯗꯨ ꯇꯥꯔꯗꯨꯅ ꯁꯅꯥꯔꯩꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯦ ꯅꯪꯗꯤ ꯊꯣꯡꯖꯤꯟꯕ ꯑꯁꯤꯗ ꯂꯨꯝꯂꯒ ꯀꯔꯤ ꯌꯦꯡꯂꯤꯕ ꯍꯨꯔꯥꯟꯕꯤ ꯁꯥꯗꯅ ꯀꯔꯤ ꯌꯦꯡꯂꯤꯕꯅꯣ ꯍꯥꯏꯕꯅꯤ ꯅꯠꯇꯦ ꯅꯪꯒꯤꯁꯦ ꯑꯩꯈꯣꯏ ꯏꯇꯩꯅꯥꯎꯒꯤ ꯀꯔꯤ ꯑꯔꯣꯏ ꯋꯥꯔꯤ ꯇꯥꯔꯤꯕꯅꯣ ꯍꯥ ꯃꯁꯤꯒꯤ ꯆꯥꯕꯣꯛꯇꯕꯤꯁꯦ ꯀꯩꯗꯥ ꯑꯃ ꯇꯧ ꯏꯀꯥꯏꯕꯅ ꯈꯪꯗ꯭ꯔꯤꯕ ꯃꯄꯥꯝꯗ ꯆꯠꯄꯤꯈꯣꯏꯁꯨ ꯌꯥꯗꯦꯅꯦ ꯆꯠꯇꯦ ꯍꯦꯛ ꯇꯧꯕꯒ ꯑꯩꯒꯤ ꯏꯃꯧꯒ ꯏꯆꯥꯒꯅ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯕꯁꯦ ꯃꯥꯅ ꯀꯜꯂꯛꯇꯅ ꯍꯦꯛꯇ ꯂꯨꯝꯂꯒ ꯌꯦꯡꯂꯝꯕ ꯐꯅꯁꯨ ꯊꯤꯅ ꯆꯩ ꯉꯥꯡꯉꯤ ꯑꯗꯨꯕꯨꯅꯦ ꯑꯗꯨꯝ ꯃꯃꯥꯏꯁꯦ ꯍꯧꯗꯣꯡꯗꯧꯅ ꯊꯥꯔꯒ ꯏꯀꯥꯏ ꯈꯪꯗꯗꯅ ꯑꯗꯨꯃꯛ ꯂꯩꯕ ꯉꯝꯃꯤꯅꯦ ꯃꯁꯦ ꯑꯗꯨꯅꯦ ꯍꯥꯏꯔꯤꯁꯦ ꯃꯁꯤꯒꯤ ꯅꯨꯄꯥꯅ ꯄꯥꯝꯕꯤꯗꯕꯤ ꯆꯥꯕꯣꯛꯇꯕꯤꯁꯦ ꯃꯣꯏ ꯇꯥꯆꯧꯅ ꯃꯥꯕꯨ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯅ ꯑꯩꯕꯨ ꯌꯨꯝ ꯑꯁꯤ ꯄꯨꯁꯤꯜꯂꯛꯂꯕꯁꯤꯃꯛꯇꯗ ꯑꯗꯨꯝ ꯌꯨꯝ ꯑꯁꯤꯗ ꯅꯩꯁꯤꯟꯗꯨꯅ ꯂꯩ ꯍꯥꯏꯋꯥꯅꯤ ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯂꯒ ꯃꯃꯥ ꯃꯤꯡꯊꯣꯜ ꯐꯪꯕ ꯉꯝꯗꯕꯤ ꯅꯪꯗꯤ ꯍꯤꯡꯗꯅ ꯀꯔꯤꯕꯨ ꯀꯥꯟꯅꯔꯨꯅꯤ ꯁꯤꯖꯈꯣ ꯌꯥꯗ꯭ꯔꯣ ꯏꯕꯦꯝꯃ ꯑꯩꯅ ꯅꯪ ꯑꯣꯏꯔꯝꯃꯗꯤ ꯅꯍꯥꯟꯅ ꯁꯤꯖꯈ꯭ꯔꯅꯤ ꯆꯟꯅꯐꯝ ꯈꯪꯗ ꯂꯩꯗꯨ ꯁꯔꯨꯛꯄꯨꯗꯤ ꯑꯁꯤ ꯍꯥꯏꯅ ꯁꯅꯥꯔꯩꯅ ꯊꯕꯥꯕꯨ ꯃꯤꯆꯩ ꯊꯤꯅ ꯆꯩꯕꯤꯔꯤ ꯏꯅꯥꯎ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯑꯗꯨꯛ ꯀꯟꯕ ꯋꯥ ꯅꯪꯁꯨ ꯅꯨꯄꯤꯅꯤꯀꯣ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯒ ꯅꯨꯄꯤꯒꯤ ꯑꯋꯥꯕ ꯎꯗꯕ ꯑꯉꯛꯄꯅꯤ ꯅꯪꯒꯤ ꯄꯨꯛꯁꯦ ꯑꯣ ꯈꯤꯠ ꯉꯛꯄꯤꯔꯨꯔꯅꯨ ꯏꯕꯦꯝꯃ ꯑꯩꯒꯤ ꯏꯃꯧ ꯁꯅꯥꯅ ꯍꯥꯏꯔꯤꯁꯦ ꯑꯆꯨꯝꯕ ꯋꯥꯐꯝꯅꯤ ꯃꯆꯥ ꯄꯣꯛꯇꯤꯕꯨ ꯄꯣꯛꯇꯤ ꯅꯨꯄꯥꯅ ꯄꯥꯝꯕꯤꯗꯦꯕꯨ ꯄꯥꯝꯗꯦ ꯍꯥꯏꯕꯅꯤ ꯀꯩꯅꯣ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯒ ꯃꯧꯒꯤ ꯆꯤꯡꯗ ꯆꯠꯂꯒ ꯃꯆꯥ ꯌꯥꯎꯗ꯭ꯔꯕꯗꯤ ꯀꯔꯤꯕꯨ ꯀꯥꯟꯅꯔꯨꯅꯤꯒꯦ ꯍꯤꯡꯗꯨꯅ ꯂꯩꯕꯒꯤ ꯅꯋꯥꯅ ꯄꯨꯔꯣꯏꯕꯅꯁꯨ ꯍꯥꯟꯅ ꯌꯦꯡꯕꯤꯗ꯭ꯔꯕ ꯅꯃꯤꯠꯇ ꯅꯆꯥꯁꯨ ꯎꯕ ꯐꯪꯗ꯭ꯔꯕ ꯅꯪꯅ ꯌꯨꯝ ꯑꯁꯤ ꯂꯩꯔꯤ ꯍꯥꯏꯅ ꯂꯩꯔꯤꯕꯅꯤꯅꯦ ꯏꯀꯥꯏꯕꯗꯤ ꯐꯅ ꯐꯖꯅ ꯈꯪꯗꯦ ꯏꯕꯦꯝꯃ ꯅꯪ ꯃꯅꯦꯝꯒꯤ ꯑꯀꯟꯕ ꯑꯊꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨꯗ ꯊꯕꯥ ꯀꯞꯇꯕ ꯉꯝꯗ꯭ꯔꯦ ꯃꯍꯥꯛ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯏꯍꯧꯔꯛꯂꯝꯃꯤ ꯊꯕꯥꯒꯤ ꯃꯇꯧ ꯑꯗꯨ ꯀꯦꯇꯨꯀꯤꯅ ꯍꯩ ꯁ꯭ꯋꯥꯏꯗꯅꯦ ꯃꯤ ꯉꯝꯖꯗꯕꯤ ꯁꯥꯗꯅ ꯁꯨꯠ ꯀꯞꯂꯒ ꯂꯩꯔꯅꯨ ꯌꯦꯡꯅꯤꯡꯗꯦ ꯆꯠꯂꯣ ꯑꯩꯅ ꯃꯅꯤꯡꯗ ꯐꯤꯔꯣꯜ ꯑꯃꯣꯠꯄ ꯃꯌꯥꯝ ꯑꯃ ꯊꯝꯃꯝꯕꯅꯤ ꯃꯗꯨꯁꯨ ꯗꯣꯁꯨ ꯅꯊꯧ ꯐꯪꯉꯤ ꯍꯥꯏꯅꯗ꯭ꯔꯤꯉꯩ ꯅꯁꯥꯅ ꯈꯪꯅ ꯇꯧꯅꯤꯁꯨ ꯈꯪꯗꯦ ꯅꯪꯅ ꯃꯩꯕꯦꯝꯃ ꯉꯥꯡꯕꯝ ꯆꯩꯐꯝꯗ ꯂꯩꯕ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ ꯑꯁꯤ ꯍꯥꯏꯅ ꯀꯦꯇꯨꯀꯤ ꯃꯃꯧ ꯑꯇꯣꯝꯕꯤ ꯁꯅꯥꯔꯩꯗꯕꯨ ꯑꯣꯟꯁꯤꯟꯗꯨꯅ ꯏꯃꯧ ꯁꯅꯥ ꯃꯁꯤꯒꯤ ꯏꯀꯥꯏ ꯈꯪꯗꯕꯤꯁꯤꯒ ꯑꯣꯟꯁꯤꯟꯅꯕꯗꯅꯦ ꯏꯃꯧ ꯋꯥꯔꯝꯂꯅꯤ ꯅꯪꯒꯤ ꯀꯥꯗ ꯄꯣꯊꯥꯔꯒ ꯂꯩꯖꯧꯔꯨ ꯆꯠꯂꯣ ꯑꯁꯤ ꯍꯥꯏꯅ ꯀꯦꯇꯨꯀꯤ ꯊꯕꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯩ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯩꯗꯧꯔꯤꯒꯤ ꯃꯤꯅꯥꯏ ꯅꯨꯄꯤ ꯅꯪ ꯆꯠꯂꯣ ꯃꯅꯤꯡꯗ ꯐꯤ ꯑꯃꯣꯠꯄ ꯂꯩꯔꯤꯕꯁꯤꯡꯗꯣ ꯁꯨꯗꯣꯁꯨ ꯍꯥꯏꯕꯅꯦ ꯊꯕꯥ ꯃꯅꯦꯝꯗ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯃꯅꯤꯡꯂꯣꯝꯗ ꯂꯥꯛꯇꯨꯅ ꯐꯤꯗꯨ ꯁꯨꯕ ꯍꯧꯏ ꯐꯤꯗꯨ ꯁꯨꯅ ꯁꯨꯅ ꯃꯗꯣꯝ ꯑꯁꯨꯝꯅ ꯋꯥꯈꯜ ꯇꯧꯖꯔꯤ ꯑꯩꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯃꯈꯣꯏꯒꯤ ꯃꯤꯆꯩꯁꯤꯡ ꯑꯁꯤ ꯊꯥꯗꯨꯅ ꯂꯩꯈꯤꯅꯤ ꯑꯩꯕꯨ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯁꯤꯔꯥ
ꯑꯩꯅ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯒꯅ ꯑꯩꯅ ꯀꯗꯥꯏꯗ ꯑꯃꯨꯛ ꯂꯩꯔꯨꯒꯗꯕ? ꯏꯄꯥꯝ ꯂꯝꯗꯝꯗ ꯍꯟꯅ ꯌꯦꯡꯗꯣꯏ ꯑꯩꯒꯤꯅꯤ ꯍꯥꯏꯕꯗꯤ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯤ꯫ ꯑꯁꯣꯟꯕꯤ ꯏꯃꯥꯁꯨ ꯃꯆꯥ ꯍꯥꯏꯕ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯏꯄꯥꯅ ꯊꯝꯕꯤꯔꯝꯕ ꯌꯨꯝꯐꯝ ꯑꯗꯨꯁꯨ ꯃꯕꯨꯛ ꯐꯠꯇ꯭ꯔꯕ ꯏꯈꯨꯔꯥꯁꯤꯡ ꯑꯗꯨꯅ ꯂꯣꯏꯅ ꯃꯨꯟꯕꯤꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯑꯩꯅ ꯇꯧꯒꯗꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯩꯕꯨ ꯌꯨꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯩꯕ ꯇꯥꯔꯕ꯭ꯔꯥ? ꯑꯣ, ꯑꯣꯟꯊꯣꯛꯅꯁꯨ ꯇꯣꯟꯈ꯭ꯔꯦꯗ ꯑꯩꯒꯤ ꯃꯄꯣꯛꯁꯦ꯫ ꯑꯁꯨꯛ ꯇꯣꯟꯕ ꯃꯄꯣꯛ ꯑꯁꯤꯕꯨ ꯀꯗꯥꯏꯗ ꯑꯃꯨꯛ ꯂꯩꯔꯝꯈꯤꯅꯤ? ꯑꯁꯨꯝ ꯂꯩꯕ ꯇꯥꯕꯅꯤ꯫ ꯏꯔꯥꯏꯕꯛꯀꯤꯅꯤ ꯈꯜꯂꯒ ꯑꯩꯅ ꯀꯅꯥꯗꯁꯨ ꯋꯥꯔꯧꯐꯝ ꯊꯣꯛꯇꯦ꯫ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯏꯔꯥꯜꯅꯤ꯫ ꯑꯩꯅ ꯂꯥꯟꯕ ꯉꯥꯛꯇꯅꯤ꯫ ꯑꯩꯅ ꯃꯃꯥ ꯑꯃ ꯑꯣꯏꯕ ꯉꯝꯗꯕꯁꯦ ꯑꯁꯤꯅ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯧꯕ ꯏꯔꯥꯜꯅꯤ꯫ ꯑꯁꯤ ꯍꯥꯏꯅ ꯅꯤꯡꯉꯝꯗꯅ ꯃꯗꯨꯝ ꯍꯥꯏꯖꯩ꯫ ꯊꯕꯥ ꯃꯍꯥꯛꯀꯤꯅꯤ ꯍꯥꯏꯕꯗ ꯍꯟꯅ ꯌꯦꯡꯕꯗ ꯃꯃꯥ ꯃꯄꯥ ꯃꯕꯨꯡ ꯃꯧꯄꯥ ꯀꯅꯥ ꯑꯃꯠꯇ ꯂꯩꯖꯔꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯃꯅꯦꯝ ꯀꯦꯇꯨꯀꯤ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕ ꯈꯣꯝꯕꯅꯁꯨ ꯊꯕꯥꯒꯤꯗꯃꯛ ꯄꯥꯝꯕꯣꯝ ꯇꯤꯡꯕꯤꯅꯕ ꯀꯅꯥ ꯂꯩꯇꯦ ꯈꯪꯕꯅ ꯊꯕꯥꯕꯨ ꯀꯔꯤꯁꯨ ꯎꯁꯤꯠꯄꯤꯗꯅ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕ ꯇꯧꯕꯗ ꯊꯕꯥꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯣꯏ ꯈꯪꯕꯅ ꯃꯈꯣꯏꯅ ꯊꯕꯥꯕꯨ ꯃꯤꯅꯥꯏ ꯃꯒꯨꯝꯅ ꯊꯝꯂꯤꯕꯅꯤ꯫ ꯊꯕꯥ ꯃꯥꯁꯨ ꯃꯥꯒꯤꯅꯤ ꯍꯥꯏꯕꯗ ꯃꯄꯨꯔꯣꯏꯕꯒꯤ ꯌꯨꯝ ꯑꯁꯤ ꯅꯠꯇꯅ ꯃꯥꯒꯤ ꯆꯪꯖꯐꯝ ꯂꯩꯇꯦ ꯈꯟꯗꯨꯅ ꯋꯥꯔꯁꯨ ꯋꯥꯅ ꯑꯋꯥꯕ ꯀꯌꯥꯁꯤ ꯈꯥꯡꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯁꯅꯥꯔꯩ ꯃꯆꯥꯅꯨꯄꯤ ꯑꯃ ꯐꯪꯖꯔꯝꯃꯤ꯫ ꯊꯕꯥ ꯁꯅꯥꯔꯩꯒꯤ ꯃꯆꯥ ꯑꯁꯤꯕꯨ ꯃꯥꯅ ꯄꯣꯛꯆꯕ ꯅꯠꯇ꯭ꯔꯕꯁꯨ ꯃꯥꯅ ꯄꯣꯛꯆꯕ ꯃꯆꯥꯒꯨꯝ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯊꯕꯥ ꯑꯉꯥꯡꯒꯤ ꯅꯤꯡꯊꯥ ꯀꯟꯅ ꯁꯨꯔꯤꯉꯩ ꯁꯅꯥꯔꯩꯅ ꯃꯥꯕꯨ ꯂꯥꯛꯇꯨꯅ ꯀꯧꯔꯛꯂꯝꯃꯤ꯫ ꯊꯕꯥ ꯃꯅꯥꯎꯅꯨꯄꯤꯅ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ "ꯁꯅꯥꯔꯩ, ꯅꯪꯅ ꯅꯆꯦ ꯑꯩꯕꯨ ꯀꯧꯕꯕꯨ ꯀꯔꯤ ꯍꯥꯏꯒꯦ? ꯑꯩꯒꯤ ꯏꯔꯨꯖꯅꯕ ꯏꯁꯤꯡ ꯑꯁꯥꯕ ꯊꯥꯡꯗꯣꯔꯛꯑꯣ꯫ ꯁꯤ ꯍꯥꯏꯒꯦ ꯇꯧꯕꯅꯤ꯫ ꯆꯠꯂꯣ, ꯏꯁꯤꯡ ꯑꯁꯥꯕꯗꯨ ꯄꯨꯊꯣꯔꯛꯑꯣ, ꯑꯩ ꯏꯔꯨꯖꯒꯦ." "ꯏꯍꯦ ꯏꯅꯥꯎ, ꯑꯩꯗꯤ ꯅꯪꯅ ꯏꯁꯤꯡ ꯂꯨꯝꯃꯨ ꯍꯥꯏꯕꯗꯣ ꯀꯥꯎꯊꯣꯛꯂꯨꯔꯦꯗꯅ." "ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯑꯗꯨꯝ ꯐꯖꯅ ꯍꯥꯏꯈ꯭ꯔ ꯀꯥꯎꯔꯦ ꯁꯤꯕꯨ ꯀꯩꯅꯣ? ꯅꯠꯇꯦ, ꯅꯪꯒꯤꯁꯤ ꯊꯑꯣꯏꯅ ꯇꯧꯔꯣꯏꯒꯦ ꯌꯥꯎꯅ ꯇꯧꯗ꯭ꯔꯤꯕ꯭ꯔꯕ ꯍꯥ?" "ꯅꯠꯇꯦ ꯏꯅꯥꯎ, ꯅꯆꯦꯁꯦ ꯆꯥꯛ ꯑꯃꯨꯛ ꯊꯣꯡ, ꯏꯃꯨꯡꯒꯤ ꯊꯕꯛ ꯑꯃꯨꯛ ꯇꯧ, ꯑꯉꯥꯡꯒꯤ ꯅꯤꯡꯊꯥ ꯑꯃꯨꯛꯁꯨ ꯇꯧꯕꯗ ꯏꯅꯥꯎꯅ ꯏꯁꯤꯡ ꯂꯨꯝꯃꯨ ꯍꯥꯏꯕꯗꯣ ꯇꯁꯦꯡꯅ ꯀꯥꯎꯊꯣꯛꯂꯨꯔꯦ꯫ ꯑꯗꯨꯒꯤꯅꯤ, ꯌꯥꯅꯤ, ꯍꯧꯖꯤꯛꯃꯛ ꯅꯪꯒꯤ ꯏꯁꯤꯡ ꯑꯁꯥꯕꯗꯣ ꯊꯥꯡꯒꯠꯂꯨꯔꯒꯦ." "ꯌꯥꯔꯦ, ꯊꯥꯡꯒꯠꯇ꯭ꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯃꯇꯝꯁꯤ ꯊꯦꯡꯂꯦ꯫ ꯑꯩꯕꯨ ꯊꯦꯡꯅ ꯏꯔꯨꯖꯍꯜꯂꯒ ꯅꯥꯍꯟꯕꯤꯔꯒꯦ ꯍꯥꯏꯔꯤꯔꯣ? ꯅꯪꯒꯤꯗꯣ ꯊꯑꯣꯏꯅ ꯇꯧꯔꯤꯅꯦ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ꯫ ꯅꯪꯅ ꯆꯤꯝꯕꯥꯜꯗ ꯐꯕꯤ ꯁꯥꯔꯕꯁꯨ ꯅꯊꯝꯃꯣꯏꯗꯨꯗꯗꯤ ꯅꯪꯅ ꯑꯩꯕꯨ ꯀꯜꯂꯛꯂꯤꯕꯗꯣ ꯑꯩꯅ ꯆꯞ ꯆꯥꯅ ꯈꯪꯕꯖꯥꯠ꯫ ꯍꯣꯏ, ꯑꯗꯨꯕꯨꯗꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯀꯜꯂꯛꯄ ꯍꯥꯏꯕꯁꯦ ꯀꯜꯂꯛꯐꯝꯁꯨ ꯊꯣꯛꯏ꯫ ꯑꯩꯗꯤ ꯏꯄꯨꯔꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯃꯈꯥꯗ ꯏꯃꯤꯠꯇ ꯏꯆꯥ ꯎꯕ ꯐꯪꯖꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕꯅꯤꯅ ꯅꯪꯅ ꯀꯜꯂꯛꯄ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯃꯁꯥꯅ ꯇꯥꯕꯅꯤ." ꯇꯥꯟꯖꯥꯗꯨꯗ ꯁꯅꯥꯔꯩꯒꯤ ꯃꯆꯥꯗꯨ ꯀꯞꯂꯛꯂꯝꯃꯤ꯫ ꯁꯅꯥꯔꯩ ꯊꯕꯥꯗ ꯌꯥꯝ ꯍꯥꯎꯇꯅ ꯌꯦꯡꯂꯝꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤ꯫ ꯁꯅꯥꯔꯩꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯊꯥ 6-7ꯃꯨꯛ ꯁꯨꯔꯛꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯁꯅꯥꯔꯩꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯊꯕꯥꯅ ꯄꯣꯗꯨꯅ ꯇꯨꯝꯕ ꯁꯨꯝꯕꯤꯔꯤ꯫ "ꯏꯃꯥꯒꯤ ꯂꯥꯡꯂꯦꯟ, ꯁꯤꯁꯤ ꯇꯨꯝꯊꯣꯛ꯫ ꯏꯃꯥꯅ ꯅꯥꯎꯁꯨꯝ ꯏꯁꯩ ꯁꯛꯄꯤꯒꯦ, ꯇꯨꯝꯊꯣꯛꯂꯨꯁꯤ." ꯑꯁꯤ ꯍꯥꯏꯅ ꯊꯕꯥꯅ ꯅꯥꯎꯁꯨꯝ ꯏꯁꯩ ꯁꯛꯇꯨꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯇꯨꯝꯕ ꯊꯦꯝꯂꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯇꯨꯡ ꯑꯉꯥꯡ ꯑꯗꯨꯁꯨ ꯇꯨꯝꯈꯤꯔꯝꯃꯤ꯫ ꯊꯕꯥ ꯑꯉꯥꯡ ꯑꯗꯨꯗ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ "ꯏꯃꯥꯒꯤ ꯂꯥꯡꯂꯦꯟ, ꯅꯪꯁꯦ ꯑꯩꯒꯤ ꯏꯄꯣꯛꯊꯣꯛꯀꯤ ꯏꯆꯥ ꯑꯣꯏꯗ꯭ꯔꯕꯁꯨ ꯏꯃꯥꯅꯗꯤ ꯅꯪꯁꯦ ꯑꯩꯅ ꯄꯣꯛꯆꯕ ꯏꯆꯥꯃꯛꯅꯤ ꯈꯟꯖꯔꯤꯕꯅꯤ꯫ ꯏꯆꯥꯅ ꯅꯨꯡꯁꯤꯅ ꯏꯃꯥ ꯍꯥꯏꯅ ꯀꯧꯕꯗꯣ ꯏꯃꯥ ꯌꯥꯝꯅ ꯇꯥꯅꯤꯡꯏ꯫ ꯅꯪꯁꯦ ꯏꯃꯥꯅꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯍꯌꯦꯡ ꯅꯪꯅ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯂꯕ ꯀꯥꯟꯗ ꯅꯃꯥ ꯑꯩꯕꯨ ꯅꯪꯒꯤ ꯑꯄꯣꯛꯄꯤ ꯅꯃꯥ ꯅꯠꯇꯦ ꯍꯥꯏꯅ ꯈꯪꯕꯤꯔꯥꯏꯒꯅꯨꯀꯣ." ꯑꯁꯤ ꯍꯥꯏꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯊꯕꯤꯗꯨꯅ ꯊꯕꯥ ꯑꯉꯥꯡ ꯑꯗꯨꯕꯨ ꯐꯃꯨꯡ ꯃꯊꯛ ꯑꯗꯨꯗ ꯇꯞꯅ ꯊꯝꯗꯨꯅ ꯇꯨꯝꯍꯜꯂꯤ꯫ "ꯇꯨꯝꯂꯨꯀꯣ ꯏꯃꯥꯒꯤ ꯂꯥꯡꯂꯦꯟ, ꯏꯆꯥꯅ ꯇꯨꯝꯂꯤꯉꯩ ꯏꯃꯥꯅꯦ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ." ꯑꯁꯤ ꯍꯥꯏꯅ ꯊꯕꯥ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯃꯥꯒꯤ ꯃꯊꯧ ꯇꯧꯔꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯍꯥꯛꯅ ꯁꯨꯝꯗꯨꯅ ꯊꯝꯂꯝꯕ ꯑꯉꯥꯡ ꯑꯗꯨ ꯋꯥ ꯀꯞꯂꯛꯂꯝꯃꯤ꯫ ꯊꯕꯥ ꯄꯥꯈꯠꯅ ꯀꯥ ꯑꯗꯨ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯀꯦꯇꯨꯀꯤ ꯑꯃꯗꯤ ꯁꯅꯥꯔꯩꯁꯨ ꯑꯉꯥꯡꯅ ꯋꯥꯟꯊ ꯀꯞꯄꯗꯨ ꯇꯥꯔꯗꯨꯅ ꯀꯥ ꯑꯗꯨ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯗꯨꯗꯤ ꯐꯃꯨꯡꯗꯒꯤ ꯑꯣꯟꯊꯗꯨꯅ ꯀꯞꯂꯒ ꯂꯩꯔꯝꯃꯤ꯫ ꯁꯅꯥꯔꯩ ꯃꯁꯥꯕꯨ ꯁꯠ ꯄꯝꯈꯠꯇꯨꯅ ꯊꯕꯥꯗ ꯁꯥꯎꯅ "ꯍꯦ ꯃꯤꯅꯥꯏꯅꯨꯕꯤ, ꯅꯪꯉꯣꯟꯗ ꯑꯉꯥꯡ ꯁꯤꯜꯂꯧ ꯍꯥꯏꯔꯒ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯏꯆꯥꯁꯤꯕꯨ ꯍꯥꯠꯅꯕ ꯁꯤꯜꯂꯝꯂꯤꯕꯗꯤ?" "ꯏꯅꯥꯎ, ꯏꯆꯥꯗꯣ ꯑꯩꯅ ꯍꯧꯖꯤꯛꯇ ꯐꯃꯨꯡ ꯑꯁꯤꯗ ꯁꯨꯝꯂꯝꯕꯅꯤ, ꯑꯗꯨꯒ ꯀꯞꯂꯩ ꯍꯥꯏꯅ ꯑꯩꯁꯨ ꯆꯪꯉꯛꯄꯗ ꯑꯉꯥꯡꯁꯦ ꯐꯃꯨꯡꯗꯒꯤ ꯑꯣꯟꯊꯗꯨꯅ ꯂꯩꯔꯝꯕꯅꯤ." ꯀꯦꯇꯨꯀꯤꯅ "ꯍꯦ, ꯇꯥꯅꯤꯡꯉꯤ ꯇꯨꯃꯤꯟ ꯂꯩꯌꯨ꯫ ꯏꯁꯨꯁꯦ ꯅꯪꯒꯤꯗꯤ ꯅꯕꯨꯛ ꯊꯣꯛꯀꯤ ꯅꯆꯥ ꯅꯠꯇꯕꯅꯤꯅ ꯍꯥꯠꯅꯕ ꯁꯤꯜꯂꯤꯕ ꯅꯠꯇ꯭ꯔꯣ? ꯍꯥ?" "ꯅꯠꯇꯦ ꯏꯃꯥ, ꯅꯃꯧꯅ
Wado haiba loidringai Ketukina Thabaki mamai aduda khupakna thazili. Khangra nangna tawbabu aina kari khangloi. Nangna semjin sadinduna naral pumba kupsinnabu hotnaribado aina khangloi khanbro. Masi yam phattaba nupine mase mamita masa ubado ngamdrabanina phangjadrabanina minung sikhaido mache amta yaude. Naramchat adunane nang namita nachaw phangribado. Mabukjel pitpa adugini aigi migi naiba isuse Magisu isani khanba ngamdaba adugine. Aikoinadi magine haibada kanasu leijatri. Pharabasu phatrabasu yumasigi mau ahal. Masa yaujrabasu yumasida dum leijasanu khana. Yumasida mabu thambiraga. Ketuki aigi isubu hanum silamba. Masigi nupise ikuchi pet phugide hi masida. Asi haina Ketukina Thababu damdam hekta phui tanjaduda khumbasu chaglaklami. Kointoisibu kaidonarage. Sanare kapsinaduna. Moitaso, aikoinagi isase nangi nupi ahalsina hanaba silamlibane. Khomba sanaragi wa aduda pinglawi khomba sauna. Kariba, aigi sab, he, thaba, kainong toisya. Moitaso, aina adamna tawkiba leite. Taningi tumile. Nangdi yamna tawngama nupi oramledina. Tangi nazarate haina adune tawba. He, nang ngasidagi yung masilebiya. Asi haina khomba na thabagi masam aduda paiduna mapan tamna soro singduna puthoraklami. Nang ngasidagi aigi yumasida leiba yari. Mapa aina nungsina luna thamjariba aigi isasibu nangna hanama thauranglamba. Nang hongjima yumasi thadoktuna chatkigadabani. Thaba kapladuna. Ai landi moitaso. Aibu yumasidagi tanthokpigano. Ai landi. Karigi aina isa langlenbu hanama singadawribano. Mama mingthol phangdrabi haina. Icha langlenbu aigi hibuk thoki isa magni khanjaribane. Icha ki chinbadagi ima aina kauba wana ngaisaribi aina karigi isa bu hanaba singadawribano. Taningi tumile nangi oidabada waisingha aina thajagani khanbra. Nang hojima yumsi thuna thadoktuna chatkigadabani. Adamna haibiganu ai yumsi thadoktuna chatpa ngamloi. Aigi yumasi natana aigi atopa mafam leite aibu thadokpiganu moitaso ai landiye. Adu oirabdi karigi aigi isabu hanam sili nabukjel pikpa nangdine aina mikap amphau aigi yumasi lehadoi. Hey ikai khangdabi nangli yumasi thadoktuna chatpikrone kijeine khoide nangmu yumasi thamba imagi bungo masi phuraga tanko maduna trikai mase yumasi suru naisina dum leirani mani yumasi sum leirabadi isu langlendi khudung thibatana thalani masi kinupise maha kitang ngambini mase tanthoko masi kari noi nei bulana uri ira leitabi aibu kari noi mayamna ira bisin biri moitaso nang nei bu thasabiyo kaido mage ailandi ye moitaso ailandi ye khomba thabana haribudu tada nang yumusdigi chalo yadram natro pai asi haina khombana makhosu hanba ngamlaroidabi thababu ngami matagum sasan phubugumna phubiri thabana haisabwa amata khombana tabiramdi henadum thababu sirasanu haibagi matagum phuri Ketuki amadi sanareidi khombana thababu phuri badu thawai tana apenba minok amaga loinaduna yengduna leiri asumna khombana thababu mangak sampaiduna sumanga dur laktun illi thaba laimaya dur tusili thaba sintarakli piranga du phatpat taithokduna aroibu oina lariba makoi singa du yengduna pendana sumna hairami phare aisalagi nakoina pamli base aina yumasi thadoktuna chatkibdu natra phare aisalagi adubu aina nakoida landaba makto oirabadi kasi aina phangliba chaina asdagi saruk chama hena nakoi gina thakta taba oy asi haina thaba ngamda laimai trigi haugatuna tapna thongalomda thokkirami Ketuki amadi sanare thabana hairamle wai singadu karisu khanjinba tawda satkriba thababu yengduna yam haraungna lehawi thabani yumasi thatoktuna satkibasini Ketuki amadi sanare na pamjaba makoi anigi ningba thungle khanna nupi ni dudi yam nungairi numit asigi numidangni Ketuki sak thomni ngasidi ngasi phajana thongthage nungaire
ꯋꯥꯏ ꯄꯨꯡ ꯁꯛ ꯁꯛꯏ ꯃꯥꯗ ꯌꯨꯝ ꯑꯁꯤꯒꯤ ꯆꯠꯈ꯭ꯔꯕꯗꯤ ꯍꯥꯏꯅ ꯈꯜꯂꯛꯂꯤꯕꯁꯦ ꯀꯨꯏꯔꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩꯒꯤ ꯅꯤꯡꯕ ꯊꯨꯡꯂꯦ ꯅꯨꯡꯉꯥꯏꯔꯦ ꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯂꯩꯇ꯭ꯔꯦ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤ ꯆꯍꯤ ꯑꯃꯗꯒꯤ ꯑꯅꯤ ꯑꯅꯤꯗꯒꯤ ꯑꯍꯨꯝ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯑꯗꯨꯕꯨ ꯁꯅꯥꯔꯩ ꯑꯃꯗꯤ ꯈꯣꯝꯕ ꯂꯥꯡꯂꯦꯟꯒꯤ ꯃꯈꯥꯗ ꯑꯉꯥꯡ ꯑꯃꯠꯇ ꯌꯥꯎꯕ ꯉꯝꯂꯝꯗꯦ ꯍꯧꯖꯤꯛꯇꯤ ꯂꯥꯡꯂꯦꯟ ꯂꯩꯁꯥꯕꯤ ꯃꯄꯨꯡ ꯐꯥꯔꯛꯂꯝꯃꯤ ꯃꯃꯥꯒꯤ ꯃꯆꯥꯅꯤ ꯍꯥꯏꯕꯗ ꯆꯞ ꯆꯥꯏ ꯂꯥꯡꯂꯦꯟꯁꯨ ꯃꯃꯥ ꯑꯃꯗꯤ ꯃꯕꯣꯛ ꯑꯅꯤꯒ ꯂꯣꯏꯅꯗꯨꯅ ꯆꯥꯎꯔꯛꯄꯤ ꯑꯣꯏꯕꯅ ꯃꯕꯨꯛꯆꯦꯜ ꯐꯠꯂꯝꯗꯦ ꯋꯥꯉꯥꯡ ꯁꯉꯥꯡ ꯂꯨꯔꯝꯗꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯂꯥꯡꯂꯦꯟ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯊꯦꯠꯂꯤꯕ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯃꯁꯝ ꯑꯗꯨ ꯁꯦꯝꯂꯤ ꯃꯁꯨꯒꯤ ꯃꯇꯧꯕꯨ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯖꯔꯤꯕ ꯀꯦꯇꯨꯀꯤ ꯃꯁꯨꯗ ꯁꯨꯝ ꯍꯥꯏꯔꯛꯂꯝꯃꯤ ꯑꯕꯣꯛꯀꯤ ꯂꯥꯡꯂꯦꯟ ꯏꯁꯨꯕꯨ ꯀꯗꯥꯏ ꯆꯠꯂꯨꯒꯦ ꯍꯥꯏꯔꯤꯅꯣ ꯏꯇꯥꯁꯤꯡꯒ ꯁꯤꯡꯖꯨ ꯆꯥꯅꯕ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤ ꯑꯣ ꯆꯠꯂꯨꯔꯣ ꯑꯩꯒꯤ ꯏꯁꯨꯒꯤ ꯐꯖꯕꯁꯦ ꯎꯕꯗ ꯍꯣꯔꯦꯟꯗꯤ ꯈꯨꯜꯒꯤ ꯅꯍꯥ ꯄꯥꯈꯪ ꯈꯔꯗꯤ ꯁꯣꯏꯗꯅ ꯉꯥꯎꯅꯕ ꯇꯥꯔꯦꯗꯣ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯍꯧꯗꯣꯡ ꯒꯣꯔꯣꯕ ꯃꯥꯟꯕꯁꯤꯡꯗꯨꯕꯨ ꯑꯩꯒꯤ ꯇꯨꯡ ꯏꯟꯖꯕꯗ ꯋꯥꯖꯔꯕꯅꯤ ꯑꯩꯅ ꯌꯥꯁꯨ ꯌꯥꯕꯤꯔꯣꯏꯗꯕꯗ ꯑꯩꯕꯨ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯀꯥꯏꯅ ꯀꯣꯛꯀ ꯉꯥꯎꯕꯖꯥꯠꯅꯤꯗ ꯃꯣꯏꯒꯨꯝꯕꯅ ꯀꯦꯇꯨꯀꯤ ꯑꯩꯒꯤ ꯏꯁꯨꯕꯨ ꯄꯥꯝꯃꯤ ꯅꯨꯡꯁꯤꯒ ꯀꯥꯏꯗꯅ ꯍꯥꯏꯔꯤꯕ ꯃꯁꯛ ꯁꯛꯇꯥꯁꯤꯡꯗꯨꯒ ꯑꯣꯏꯁꯨ ꯑꯣꯏꯔꯣꯏꯗꯕꯗ ꯑꯗꯨꯅꯤ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯄꯥꯈꯪꯁꯤꯡꯁꯤꯅ ꯑꯩꯕꯨ ꯄꯥꯝꯖꯕꯁꯤꯗꯤ ꯑꯃꯨꯛꯇꯣꯏꯕ ꯍꯥꯏ ꯀꯥꯟꯅꯗꯦ ꯃꯁꯛ ꯁꯛꯇꯥꯁꯤꯡꯗꯨꯒ ꯑꯗꯣꯕ ꯑꯩ ꯆꯠꯂꯒꯦ ꯊꯦꯡꯉꯦ ꯏꯃꯥꯗ ꯑꯩ ꯆꯠꯈ꯭ꯔꯦꯅ ꯈꯔ ꯍꯥꯏꯕꯤꯌꯨꯀꯣ ꯑꯁꯤ ꯍꯥꯏꯅ ꯂꯥꯡꯂꯦꯟ ꯃꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯃꯇꯥ ꯊꯣꯏꯅꯨ ꯍꯣꯏ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯃꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕ ꯃꯇꯥꯁꯤꯡ ꯑꯗꯨ ꯂꯥꯡꯂꯦꯟ ꯂꯥꯛꯄ ꯎꯕꯗ ꯃꯁꯤꯒꯤ ꯐꯖꯕꯤ ꯁꯥꯕꯤꯁꯦ ꯊꯦꯛꯂꯦꯈꯩ ꯂꯥꯛꯑꯒ ꯁꯤꯡꯖꯨ ꯁꯨꯕꯗꯤ ꯌꯥꯎꯔꯣꯏ ꯆꯥꯕꯗꯤ ꯃꯈꯦꯠꯁꯦ ꯆꯠꯗ ꯃꯈꯩ ꯅꯝꯂꯒ ꯆꯥꯒꯦ ꯍꯥꯏꯔꯛꯀꯅꯤ ꯌꯥꯎꯕꯗꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏꯕ ꯑꯗꯨꯅꯤ ꯍꯥꯏꯁꯦ ꯑꯩꯗꯤꯅꯦ ꯀꯌꯥ ꯍꯩꯅꯗꯦ ꯂꯥꯡꯂꯦꯟꯁꯦ ꯏꯇꯥ ꯊꯣꯏꯅꯨꯅ ꯂꯨꯅ ꯇꯤꯟꯅꯕꯁꯤꯗ ꯑꯩꯈꯣꯏꯁꯨ ꯀꯩꯝꯇ ꯍꯥꯏꯗꯕꯩ ꯋꯥꯅꯤ ꯄꯨꯟꯕꯗꯤ ꯌꯥꯝ ꯄꯨꯅꯤꯡꯗ꯭ꯔꯕꯅꯤ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯊꯣꯏꯅꯨꯅ ꯌꯥꯔꯦ ꯊꯥꯔꯣ ꯂꯤꯛꯂꯥꯏ ꯅꯣꯏꯅꯤꯒꯤ ꯋꯥꯔꯤꯗꯣ ꯂꯥꯡꯂꯦꯟꯁꯤ ꯌꯧꯁꯤꯜꯂꯤ ꯅꯣꯏꯅ ꯁꯥꯟꯅꯔꯤ ꯋꯥꯔꯤꯗꯣ ꯇꯥꯈ꯭ꯔꯗꯤ ꯑꯃꯨꯛ ꯌꯧ ꯇꯧꯅꯔꯛꯀꯅꯦꯕ ꯂꯥꯡꯂꯦꯟ ꯂꯩꯁꯥꯕꯤ ꯃꯌꯥꯝꯅ ꯂꯩꯔꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯝꯊꯩ ꯃꯌꯥꯝ ꯑꯩ ꯈꯔ ꯊꯦꯡꯈ꯭ꯔꯦ ꯁꯥꯎ ꯌꯥꯗꯦꯀꯣ ꯂꯝꯕꯤꯗ ꯑꯩꯉꯣꯟꯗ ꯉꯥꯎꯖꯕ ꯈꯣꯏꯃꯨ ꯈꯔꯅ ꯈꯨꯔꯣꯛ ꯊꯥꯡꯉꯛꯇꯨꯅ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯑꯗꯣ ꯃꯌꯥꯝ ꯁꯤꯡꯖꯨ ꯁꯨꯕ ꯍꯧꯔꯣ ꯑꯩꯗꯤ ꯁꯤꯡꯖꯨ ꯁꯨꯕ ꯌꯥꯎꯔꯣꯏꯀꯣ ꯈꯨꯖꯤꯟ ꯇꯦꯛꯀꯅꯤꯕ ꯅꯣꯏ ꯑꯗꯨꯝ ꯁꯨꯔꯤ ꯁꯤꯡꯖꯨꯗꯣ ꯂꯥꯡꯂꯦꯟꯒꯤ ꯋꯥ ꯑꯗꯨꯗ ꯂꯩꯔꯤꯕ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨ ꯃꯃꯤꯠ ꯑꯗꯨ ꯂꯥꯡꯂꯦꯟꯗ ꯐꯩꯔꯞ ꯌꯦꯡꯗꯨꯅ ꯁꯤꯡꯖꯨ ꯁꯨꯕ ꯍꯧꯏ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯗꯤ ꯁꯤꯡꯖꯨꯗꯨꯁꯨ ꯁꯨꯕ ꯂꯣꯏꯔꯗꯨꯅ ꯂꯩꯁꯥꯕꯤ ꯃꯌꯥꯝꯗꯨ ꯁꯤꯡꯖꯨ ꯆꯥꯔꯤ ꯁꯤꯡꯖු ꯆꯥꯅ ꯋꯥꯔꯤꯁꯨ ꯅꯨꯡꯉꯥꯏꯔꯤ ꯅꯨꯄꯤ ꯈꯔꯕꯨ ꯄꯨꯜꯂꯕꯗꯤ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯁꯤ ꯃꯁꯥꯅ ꯇꯥꯕꯅꯤ ꯊꯣꯏꯅꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯇꯥ ꯎꯔꯩꯗꯨꯃꯇꯪ ꯉꯁꯤꯒꯤ ꯁꯤꯡꯖꯨ ꯆꯥꯅꯕꯁꯤ ꯌꯥꯎꯔꯝꯂꯕꯗꯤ ꯅꯨꯡꯉꯥꯏꯗꯧꯅꯤ ꯂꯤꯛꯂꯥꯏꯅ ꯍꯣꯏꯅꯦ ꯃꯗꯨꯅ ꯈꯠꯂꯤ ꯃꯌꯨꯝ ꯉꯟꯇꯥꯅ ꯍꯦꯛ ꯄꯥꯟꯈꯤꯗꯅ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯌꯥꯎꯕ ꯐꯪꯗ꯭ꯔꯦꯗꯣ ꯂꯥꯡꯂꯦꯟ ꯌꯥꯝ ꯎꯁꯤꯠꯇꯅ ꯃꯥꯅ ꯃꯌꯨꯝ ꯄꯥꯜꯂꯤꯕ ꯅꯨꯄꯥꯗꯣ ꯌꯥꯝ ꯂꯥꯏꯔꯔꯦ ꯍꯥꯏꯗꯥꯏꯅꯦ ꯇꯟꯗ꯭ꯔꯥ ꯈꯪꯗꯦ ꯑꯗꯨꯛ ꯂꯥꯏꯔꯕ ꯅꯨꯄꯥꯗꯨꯗ ꯃꯌꯨꯝ ꯄꯥꯜꯂꯤꯗꯣ ꯑꯩꯗꯤ ꯉꯝꯖꯔꯣꯏ ꯂꯥꯏꯔꯕ ꯅꯨꯄꯥꯗ ꯌꯨꯝ ꯄꯥꯟꯕꯒ ꯑꯗꯨꯅꯅꯤ ꯑꯩꯅ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯏꯃꯨꯡꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕ ꯇꯥ ꯄꯥꯔꯤꯒ ꯑꯣꯏꯅ ꯅꯨꯡꯁꯤꯅꯔꯤꯁꯦ ꯂꯥꯡꯂꯦꯟꯒꯤ ꯋꯥꯗꯨꯗ ꯃꯇꯥ ꯊꯔꯣꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯁꯦꯜ ꯄꯥꯏꯕ ꯉꯥꯛꯇꯅꯁꯨ ꯌꯥꯄꯣꯟꯇꯦ ꯁꯦꯜ ꯄꯥꯏ ꯍꯥꯏꯗꯨꯅ ꯄꯨꯛꯆꯦꯜ ꯈꯣꯏꯖꯦꯜ ꯇꯤꯟꯅꯗ꯭ꯔꯗꯤ ꯑꯗꯨꯅ ꯍꯦꯟꯅ ꯇꯟꯖꯈ꯭ꯔꯦ ꯑꯩꯈꯣꯏꯗꯤ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯏꯇꯥ ꯎꯔꯤꯔꯩꯗꯣ ꯂꯥꯏꯔꯕ ꯏꯃꯨꯡꯗ ꯌꯨꯝ ꯄꯥꯜꯂꯦ ꯍꯥꯏꯔꯁꯨ ꯃꯅꯦ ꯃꯀꯨ ꯃꯄꯨꯔꯣꯏꯕꯅ ꯌꯥꯝ ꯅꯨꯡꯁꯤꯅ ꯇꯧꯕꯤꯈ꯭ꯔ ꯄꯣꯠꯅꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈ꯭ꯔꯦꯗ ꯃꯥꯗꯤ ꯂꯥꯡꯂꯦꯟꯅ ꯊꯔꯣ ꯅꯪꯒꯤ ꯋꯥꯗꯣ ꯇꯥꯕ ꯌꯥꯗ꯭ꯔꯦ ꯁꯦꯜ ꯄꯥꯏꯗꯕ ꯃꯤꯅ ꯅꯨꯡꯉꯥꯏ ꯂꯩꯕ ꯍꯧꯅꯕ ꯅꯠꯇꯦꯕꯗꯣ ꯅꯪꯒꯤꯗꯨꯗꯤ ꯃꯔꯩ ꯀꯧꯋꯦ ꯑꯩꯒꯤ ꯋꯥꯗ ꯊꯑꯣꯏꯅ ꯃꯔꯩ ꯌꯦꯠꯀꯤ ꯌꯥꯝꯅ ꯌꯦꯜꯂꯛꯄꯅꯤ ꯅꯪꯒꯤꯗꯣ ꯃꯔꯩꯒꯤ ꯋꯥ ꯅꯠꯇꯦ ꯑꯩꯒꯤꯁꯦ ꯑꯁꯦꯡꯕꯗꯨꯕꯨ ꯍꯥꯏꯕꯅꯤ ꯅꯪꯒꯤ ꯍꯧꯅꯕꯤ ꯐꯠꯇꯅ ꯈꯟꯕꯗꯣ ꯇꯧꯔꯛꯀꯅꯨ ꯂꯥꯡꯂꯦꯟ ꯊꯔꯣꯒ ꯂꯥꯡꯂꯦꯟꯒꯗꯨ ꯈꯠꯅꯔꯛꯄ ꯇꯥꯔꯦ ꯈꯟꯅ ꯊꯣꯏꯅꯨꯅ ꯃꯇꯥ ꯑꯅꯤꯗꯨꯕꯨ ꯈꯥꯝꯖꯤꯜꯂꯤ ꯊꯣꯏꯅꯣ ꯂꯥꯡꯂꯦꯟ ꯌꯥꯔꯁꯤ ꯁꯤꯡꯖꯨꯁꯤ ꯑꯗꯨꯝ ꯇꯨꯃꯤꯟ ꯆꯥꯅꯧꯁꯤ ꯃꯣꯔꯣꯛ ꯁꯥꯕꯅꯦ ꯇꯨꯃꯤꯟ ꯆꯥꯎ ꯇꯥꯟꯖꯥꯗꯨꯗ ꯊꯣꯏꯅꯨꯒꯤ ꯃꯕꯣꯛ ꯑꯗꯨ ꯂꯩꯁꯥꯕꯤꯁꯤꯡꯅ ꯁꯤꯡꯖꯨ ꯆꯥꯔꯤꯕꯗꯣꯝꯗ ꯂꯥꯛꯇꯨꯅ ꯏꯁꯨ ꯃꯌꯥꯝꯁꯦ ꯁꯤꯡꯖꯨ ꯆꯥꯅꯔꯤꯔꯣ ꯂꯤꯛꯂꯥꯏꯅ ꯍꯣꯏ ꯑꯕꯣꯛꯁꯨ ꯃꯍꯥꯎꯇꯪꯁꯤ ꯂꯥꯎꯗꯅ ꯀꯗꯥꯏꯗꯒꯤ ꯌꯥꯒ ꯌꯥꯎꯗ꯭ꯔꯦ ꯁꯤꯡꯖꯨꯒ ꯁꯥꯏꯕ ꯌꯥꯔꯣꯏꯗ ꯑꯕꯣꯛꯇꯤ ꯑꯁꯤ ꯍꯥꯏꯅ ꯊꯣꯏꯅꯨꯒꯤ ꯃꯕꯣꯛ ꯑꯗꯨ ꯂꯥꯡꯂꯦꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯕꯦꯝꯃ ꯅꯪꯕꯨ ꯀꯦꯇꯨꯀꯤꯒꯤ ꯃꯁꯨ ꯅꯨꯄꯤꯗꯨ ꯅꯠꯇ꯭ꯔꯣ ꯃꯥꯅꯤ ꯅꯕꯣꯛꯇꯤ ꯀꯝꯗꯧꯔꯤ ꯎꯗꯕꯨ ꯀꯨꯏꯔꯦꯅꯦ ꯅꯣꯏ ꯅꯕꯣꯛꯇꯣ ꯑꯅꯥ ꯑꯌꯦꯛꯀ ꯌꯥꯎꯗꯕ ꯅꯠꯇ꯭ꯔꯣ ꯌꯥꯎꯗꯦ ꯑꯩꯈꯣꯏ ꯑꯕꯣꯛꯇꯤ ꯃꯁꯥꯒ ꯌꯥꯝ ꯀꯜꯂꯤꯗ ꯐꯩ ꯃꯥꯒꯤ ꯀꯦꯇꯨꯀꯤ ꯍꯥꯏꯕꯤꯗꯣ ꯅꯣꯡꯃꯇꯒ ꯑꯩꯈꯣꯏꯗꯒ ꯂꯥꯛꯇꯦꯅꯦ
nong phaduka koi thorpa yabani masu adawai koi bema noi ima haldo magi langla langjin adum phangkhidrabra kanani ima hal haide nang pabagi nupi ahal nama thababuni ne as khangdeda magi wa akhoi di nong ta magi maram do wari sanade nungsibani ni imau thaba do mabuk mapawa yam phabani nangna ngang oringai nama thabana nangbu yam luna tawkhraponi is kanana haiba madugi sabuk tabiduna aibu luna tawriedi manaibu hatna basimbadagi ikoi pawna mabu yumdagi ta thokhribani mabukse yam pikpa mini maram chatuna mamita machawbu phangkhijido chabok tabido hai adumna hainuni nangbo tawhoideni kai tawhoidabano maram chatuna haibani langlengi waduda liglay amadi tharo asumna sirol tawni mana chabok tabi kaini sarise hayemuna surungadi kalakpeni ahoiba peni mama gumbidudabu chabok tabi kaidana hekta hai haiba aikoi ima hoina haibadadi langlengi mama ahaldo moi mabuka mama gana yam otpi hai thaina ai sukhangi moi mapana phuraga tathok pikhibane su haibani husi phawado mafam khangjamale moi mama ahaldo langlen sisu atumbida tumbi ki masani singe si phana phajib asumna numit asisu hawkhirami matamdi asum hawki langlen adu maga nungsinazaba senjaw paiba imungi naitom puksaba parida senkhirami langlen ki mama mapa mabokti langlen ina kaira khun manupa amada senkhibasida yamna harauba haibadu oirami asumne kuidana langlen parida luhonglammi adubu onthokpa phibam haibaduni langlen parida luhongmu sahi hum haireklab phawbada langlen adu mamita masa uba phanglamde nungmugi namitni langlen mapam lamdamda wakhal wana laklammi sanarina imagi langlen isabu kaidorage karigino isana wakhal wana laklibade nangbo pariga khana sainabaga yawbro ima ai yumadu leiba ngamtri kaidorage hairisiba aibu ingem masu piba ngamde haina numit khudingi thina do jai ta pari swanak marakti aibu yam thausabirakchi saribu waridu taraduna ketukisu mapana thoraklammi I karino harisibo luhongba sahi ahumda phada ngai moinekta adamna tawba yabrado isuda adugibu wa oine tawi amaiba amaibi ai mayam leirisidi makoiga tanaraga loire abo aine laifam masing khangji aina satuna isamta pinabiyo haina kurumdu amaiba amaibi masing yab aina yengliba adubu pumnamak aremba tare numit khudingi inem neibu macha poktabi mau napamna chatpikro macha nupagi mamau ama thiorage haina tatana tal ta pari sumangai aingonda itatana khana bahuduna haibo ipam than khina wadum hai langlengi wafam maduda ketuki amadi sanare wakhal yamna wazarami sanare tapna karim khalnusi isasidi nang hausit sahi kesu yamna natri ngang yaw yakhini yi numudi soidana nangne mama mingtho phanglakhini si asi haina masaki mabukning themjinbi asumna ngahaki matung langlen su hankhirami langlen hankrabada ketuki amadi sanare wakhal wana wari tawhori ima karino husi aikoina tawdoisibo karino egi isasibo tasingna mama oiba ngamnaroidaba satla khangdini mo isugi khanbada ai wakhalse wari masa matang yauzarabadi isuse phagadabani asumna numit asisu hawkhirami adubu langlen adu ikuidana nongma makuk marui phana kaptuna mapamna laklamni numit adudi khombasu mayumda leiba oibana masanupina kaptuna lakpududa pakhatna ipagilang kaido karigino isana kaptuna laklibadi ketuki amadi sanareisu mapana thuraklami langlengi phibam madu ubada ketukina isua kaidorya ibok tayo karino namai sida tariba khutpham mayam sibo imagi langlen isagi maithungda tari mamisia karino kanani isada phuribano langlen mabukning nungsina higi kaptuna ima aibu ta parina phuduna yumadu kita thoraklibane khomba saw karigi mana isada phuriba imada hayu langlen karigi pari mana isabu phuribano aibu yumadu lei yaro aibu chabuk tabi chanapam khangdabi ni haina nemabadi uroibana ingak samsi paidana induna tanthura kibane ima kariba
Moina dum isara toba. Isagi damak mapa ai lei haibasi khangdabra moi. Hey, mama, huzuk asasi. Mi tik togi. Isabu asap laksaba. Usitana ngang moi khoma kananu khanganki. Ai su yauge. He. Moina gi isubu usitana laksaba yabra do. Hoksi bang chasi. Asi haina langlen magi imung manunga loinana. Magi nupa mayum oiriba pari hoida laklammi. Yumsi kana kana lege. Yumsi mi lego. Yumsi bu kana kana lege. Kanam da laitaba yumsi bu. Kanam laitrabadi yumsi mai thadolage. Tanjadu langlengi manem laibido mapanda thoraklammi. Migi mayumsi laklaga yamlingna waga nganglida. Nangna phawring sa tu ngangliba yumse kanagi yumno khangdrabro. Isien tawri sibu kari. Aigi isan isibu no yekta tanthokpu natik. Itik leibagini tanthokliba do ibungo. Sabuk tabi mabu yum masida sum thamlaga ikugi sagaise matlu hairibro. Janapam khangdabi madine tanthokpu taba. Ai nangon sida pamde. Kanade. Nasana pa kokto WhatsApp sabi ngangnagi. Sanarayna. Kakthoro. Ai isa sibu hui hongdongumna tanthok ningma tamna tanthokpa yabadawna khalibu nasana pa do. Kakthoro warake. Ha yo. Kari na tik leiredana ai isa nupa bu noina warak toriba. Hoi bi ma nasana pido kana draba nupi ni ne. Mawa mo oiraga masa yawba ngamdaba mabu tanthoktrabadi laidawna latlaga magi siba tawraga thamma hairiro. Sanarayna. Hera inama yum amagi maubu masa yawde haiduna hekta tanthokpasidi nupibu yam hanthana yengmani. Hौजिक अखोइना खुलेकाई ताक्लबदी कयाना तैसारो ताकिसु ताउ नुइनबु कइदबु ngamdawrige अखोइदन्या कानादे स्वाइदा इरां सागतकनु यिंगदे इसानुपि साबोक्तबिदो पुरगा याम थुना सत्रो आइगी इसानुपासे नाइतोम पोक्सबनी अदुना अखोइदि साgai मुपा यारोय अदुना इमुंग ngasiगी साgai सिगी इसु पिबा ngamgadabi imau ma thizarage तुगी साबोक्तबि नसानुपिदुदि अखोइ युम असिदा मखा ताना थमलरोय नसानुपिगी इसरकी ममल पीगे वालो सिनरसी मदुना नोई याफम ओइनी खोंबना अइगी इसानुपिगी पुंसिगा सिल खरगे एकता मानबा याबा मी यमगी पुंसिबु करिसु लेइतन लो कनदि WhatsApp साबिउ ngangnaki नसानुपादो क्याम थुना गौथोरो बारी इमुंगदगी फिंगना थोलक्तुना कइनो नंग ngasaiदगी अइ गौथोरोना सुम हारिदो हा लंगलेन याम थुना नपा सिपुरगा सकरो नत्रबदि ngasi मी सिनबा याव कयादा मुसोंग पट नाइट्रि मिनु यंगनि हे वरक्ता मसा लाइबिना करी अइ इसाबु वरक्ता मसा काइदना हौजिक नोइ पलप हातु हाइब्रा हा करी थोइना तौ साइनो खंगदे हे साबुक्तबि याम थुना नंगी दा पासि पुरगा सकरो नत्रबदिने नोइ अफबा ख ओइरोय इकाइदबि सिगे मसा यावबा ngamdabagi अइसे तांथोरक्लेबनि दि खंदखै इमुंग मनुको खुप्तना पुरगा लाअदना इमा फरसु फत्रसु इसे युमसिगी मौ अइबु करी इसा यावबा ngamde haina असुकियामना ताथिरिबा ताबनि नंगना ममा ओइबा ngamlamlabadi si thokidroi bema mi khwaini yung kai panari bese masa masu sada nangda sandoknabani adubu nangdi mama oibusu ngamde sida boy khoina sum nangbu luna saran tawdon thamgidro ha yare wa makhayam taisi kanade khomba nasanupigi isatki mal pirage walo sinarasi ngasai kai tumi leiramba sakhi sauna aigi isusia noigi mita kari oina oi ha mabu aigi mangda aigi isubu aduk usitana ngangba noidenia sel pirasu migi punsibu karisu leitana lawba sagili chatchatba mini ne miya ha yo ini bema nakhoi mungdi lamsat kayam phazaradana nakhoi gi mungi wari aina khanglamoi khanbro nakhoi su thababu masa yawde haina tanthoki bu natro ha aduga sa mane akhoi su isu pame aduna isu piba ngamdaba nakhoi gi na su se tanthokpani laibegi wa aduda kitoki kumpham khangda tumi leiki pari thongalomda makhut tinduna yare mayam ningbikro thongala sumna leire asi haina pari makhoi gi thabai inkhang sunaba thamba nupa ani humdu onsinduna nakhoi kari yeng sumangda liyettu leib singse mangak sampari inko asumna pari na hairabada nupa naha singduna langlen amadi magi mung manungbu mangak sampai dun illaga tanthuraklammi asumna upai leitana makhoi mayum dhalaklammi mayam yaurabada makhoi singnadu wala ngangnada tumin mangol adu da phamli langlen madi kapli ketuki tapna masi kumbase ekoine tawuba phattaba singnadu ki mahini imau thabab masa yaude haina
ꯑꯩꯈꯣꯏꯅ ꯑꯣꯠꯄꯤꯈꯤꯕ ꯑꯀꯟꯕ ꯋꯥꯍꯩ ꯀꯌꯥꯅ ꯆꯩ ꯉꯥꯡꯗꯨꯅ ꯇꯥꯊꯤ ꯇꯑꯣꯏꯅ ꯇꯧꯕꯤꯈꯤꯕꯗꯨꯒꯤ ꯃꯍꯩꯅꯤ꯫ ꯁꯅꯥꯔꯩꯅ ꯃꯥꯅꯤ ꯏꯃꯥ, ꯑꯩꯅ ꯏꯆꯦꯗꯨꯗ ꯍꯟꯊꯅ ꯎꯁꯤꯠꯇꯅ ꯉꯥꯡꯕꯤꯈꯤꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯒ ꯅꯨꯄꯤꯒꯤ ꯑꯋꯥꯕ ꯈꯪꯗ ꯍꯦꯟꯅ ꯋꯥꯔꯁꯅꯨ ꯃꯇꯥꯒꯨꯝ ꯀꯥ ꯍꯦꯟꯕ ꯏꯆꯦꯒꯤ ꯊꯃꯣꯏ ꯁꯣꯛꯀꯗꯧꯕ ꯋꯥ ꯀꯌꯥ ꯍꯥꯏꯗꯨꯅ ꯏꯆꯦꯒꯤ ꯊꯃꯣꯏ ꯀꯥꯏꯍꯜꯂꯨꯕꯒꯤ ꯃꯍꯩꯅꯤ꯫ ꯑꯩꯅ ꯃꯇꯝ ꯄꯨꯝꯕꯗ ꯁꯕꯣꯛꯇꯕꯤ ꯍꯥꯏꯅ ꯀꯔꯦꯝꯅꯈꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯍꯩ ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯆꯥꯗ ꯑꯣꯏꯅ ꯆꯨꯔꯨꯞꯏ꯫ ꯃꯇꯝꯗꯨꯗ ꯏꯆꯦꯗ ꯐꯥꯎꯔꯝꯒꯗꯕ ꯑꯋꯥꯕꯁꯤꯡꯗꯣ ꯍꯧꯖꯤꯛꯇꯗ ꯑꯩꯒꯤ ꯏꯆꯥꯗ ꯊꯣꯛꯂꯕ ꯀꯥꯜ ꯑꯁꯤꯗ ꯑꯩ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯛꯏ꯫ ꯑꯩꯈꯣꯏꯅ ꯉꯝꯃꯤ ꯃꯇꯥꯒꯨꯝ ꯏꯃꯧ ꯊꯕꯥꯕꯨ ꯀꯌꯥꯗ ꯇꯨꯍꯠꯄꯤꯈꯤꯕ ꯃꯥꯒꯤꯅꯤ ꯍꯥꯏꯕꯗ ꯍꯟꯅ ꯌꯦꯡꯕꯗ ꯃꯥꯒꯤꯗꯃꯛ ꯄꯥꯝꯕꯣꯝ ꯇꯤꯡꯕꯤꯅꯕ ꯀꯅꯥ ꯂꯩꯇꯦ ꯈꯟꯅ ꯎꯁꯤꯠꯇꯅ ꯂꯥꯛꯆꯅ ꯇꯧꯕꯤꯈꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯍꯩꯅꯤ ꯑꯩꯈꯣꯏꯅ ꯐꯪꯂꯤꯕ꯫ ꯈꯣꯝꯕ ꯃꯍꯥꯛꯁꯨ ꯍꯧꯖꯤꯛꯇꯗ ꯊꯕꯥꯒꯤ ꯃꯐꯝꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯖꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯊꯕꯥꯕꯨ ꯃꯆꯥ ꯄꯤꯕ ꯉꯝꯗꯦ ꯍꯥꯏꯅ ꯃꯤꯔꯥꯏꯔꯨꯕꯗꯨ ꯍꯧꯖꯤꯛꯇꯗ ꯌꯥꯝꯅ ꯅꯤꯡꯉꯝꯂꯛꯂꯝꯗꯦ꯫ ꯁꯅꯥꯔꯩ ꯅꯍꯧꯅ ꯅꯤꯡꯁꯤꯡꯂꯛꯏ ꯑꯗꯨꯉꯩ ꯊꯕꯥꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯌꯨꯝ ꯊꯥꯗꯣꯛꯂꯝꯗꯥꯏꯒꯤ ꯃꯤꯀꯨꯞꯇ ꯍꯥꯏꯔꯝꯕ ꯋꯥꯍꯩ ꯑꯗꯨ꯫ ꯑꯩꯅ ꯂꯥꯟꯗꯕꯃꯛ ꯑꯣꯏꯔꯕꯗꯤ ꯉꯁꯤ ꯌꯦꯡꯅ ꯐꯪꯂꯤꯕ ꯆꯩꯅꯥ ꯑꯁꯤꯗꯒꯤ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯟꯅ ꯅꯈꯣꯏꯒꯤ ꯅꯊꯛꯇ ꯇꯥꯕ ꯑꯣꯏꯌꯨ꯫ ꯅꯤꯡꯁꯤꯡꯂꯨꯕꯗ ꯃꯁꯥꯗꯨ ꯇꯨ ꯆꯨꯡꯉꯤ ꯁꯅꯥꯔꯩ ꯍꯦꯟꯅ ꯑꯋꯥꯕꯁꯨ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯑꯃꯗ ꯃꯈꯣꯏꯅ ꯊꯕꯥꯗ ꯂꯪꯖꯔꯨꯕ ꯃꯔꯥꯜꯒꯤ ꯆꯩꯔꯥꯛ ꯉꯁꯤꯗꯤ ꯃꯈꯣꯏ ꯐꯪꯂꯔꯦ꯫ ꯊꯕꯥꯒꯤ ꯃꯤꯠꯇꯒꯤ ꯁꯤꯟꯊꯔꯛꯂꯤꯕ ꯄꯤꯔꯥꯡ ꯑꯗꯨꯒꯤ ꯃꯍꯩ ꯃꯈꯣꯏ ꯐꯪꯂꯦ꯫ ꯀꯤꯇꯨꯀꯤ ꯐꯝꯂꯝꯕꯗꯒꯤ ꯇꯞꯅ ꯍꯧꯒꯠꯂꯛꯇꯨꯅ ꯂꯩꯕꯥꯛ ꯃꯆꯥ ꯁꯥ ꯅꯨꯄꯤ ꯑꯩꯈꯣꯏꯅ ꯅꯨꯄꯤꯒꯤ ꯑꯋꯥꯕ ꯎꯕꯤꯁꯤ ꯅꯨꯄꯤ ꯑꯩꯈꯣꯏꯅ ꯅꯨꯄꯤꯒꯤ ꯑꯋꯥꯕ ꯎꯔꯕ ꯀꯥꯟꯗꯗ ꯈꯨꯟꯅꯥꯏ ꯑꯁꯤ ꯑꯋꯟꯕ ꯑꯃ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ꯫ ꯅꯨꯄꯤꯅ ꯅꯨꯄꯤꯕꯨ ꯇꯨꯍꯠꯄꯤꯕꯁꯤ ꯇꯣꯛꯂꯁꯤ꯫ ꯂꯥꯏꯕꯛ ꯊꯤꯔꯕꯤ ꯃꯃꯥ ꯑꯣꯏꯕ ꯉꯝꯗꯕꯤ ꯀꯌా ꯃꯈꯣꯏꯕꯨ ꯇꯥꯊꯤ ꯇꯑꯣꯏꯅ ꯇꯧꯕꯤꯕꯒꯤ ꯃꯍꯨꯠ ꯃꯈꯣꯏꯒꯤ ꯊꯧꯅꯥ ꯑꯣꯏꯅ ꯍꯥꯞꯄꯤꯁꯤ꯫ ꯀꯔꯝꯕ ꯅꯨꯄꯤ ꯑꯣꯏꯕꯤꯅ ꯃꯃꯥ ꯃꯤꯡꯊꯣꯜ ꯐꯪꯕ ꯄꯥꯝꯂꯣꯏꯗꯕꯒꯦ? ꯃꯆꯥ ꯌꯥꯎꯕ ꯉꯝꯖꯗ꯭ꯔꯕꯤ ꯃꯆꯥꯕꯨ ꯎꯖꯅꯤꯡꯕꯒꯤ ꯃꯩꯅ ꯆꯥꯛꯂꯤꯕꯤ ꯃꯈꯣꯏꯕꯨ ꯍꯦꯟꯅ ꯑꯋꯥꯕ ꯄꯤꯕꯒꯤ ꯍꯩꯅꯕꯤꯗꯣ ꯊꯥꯗꯣꯛꯂꯁꯤ꯫ ꯑꯁꯤꯒꯨꯝꯕ ꯂꯥꯏꯕꯛ ꯊꯤꯕꯤ ꯑꯁꯦ ꯅꯪ ꯑꯩꯒꯤ ꯏꯆꯥ ꯏꯁꯨꯗ ꯊꯣꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯑꯗꯨꯅ ꯃꯆꯥ ꯎꯕ ꯐꯪꯖꯗ꯭ꯔꯕꯤ ꯃꯈꯣꯏꯕꯨ ꯇꯥꯊꯤ ꯇꯑꯣꯏꯅ ꯇꯧꯕꯁꯤ ꯇꯣꯛꯂꯁꯤ꯫